ꯂꯩꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯗ ꯑꯩꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕꯤ ꯏꯃꯥ ꯑꯗꯨꯒ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯣꯖꯥ ꯁꯔꯣꯖ ꯅꯂꯤꯅꯤ ꯈꯣꯡꯗ꯭ꯔꯥꯝ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤꯕ ꯏꯃꯥꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯅꯁꯨ ꯉꯁꯤꯒꯤ ꯇꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯂꯥꯏ ꯒꯨꯔꯨꯁꯤꯡ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯏꯄ꯭ꯋꯥꯁꯤꯡ ꯏꯁꯨꯁꯤꯡ ꯈ꯭ꯋꯥꯏ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯊꯤꯕꯤꯛꯄꯨ ꯚꯛꯇꯤ ꯒꯠꯆꯔꯤ ꯀꯣꯛ ꯅꯣꯟꯖꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯤꯀꯨꯞ ꯑꯃꯇꯪ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯃꯨꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤꯅꯣ ꯌꯦꯡꯕꯤꯔꯛꯏꯕꯁꯤ ꯀꯃꯦꯟꯇ ꯁꯣꯏꯗꯅ ꯇꯧꯕꯤꯔꯛꯎ ꯑꯩꯅꯁꯨ ꯑꯗꯨꯝ ꯇꯦꯛꯅꯤꯀꯦꯜꯂꯤ ꯆꯦꯛ ꯇꯧꯖꯒꯦ ꯑꯗꯣ ꯆꯦꯛ ꯇꯧꯔꯤꯉꯩꯁꯤꯗ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯗꯤ ꯋꯤꯛꯁꯤꯗ ꯍꯥꯏꯇꯥꯔꯦ ꯏꯃꯥꯅ ꯇꯧꯔꯨꯕꯒꯤ ꯍꯥꯏꯂꯥꯏꯠ ꯄꯤꯕꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯟꯗꯛꯀꯤ ꯋꯤꯛꯁꯤꯗ ꯊꯣꯛꯈꯤꯕ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯊꯧꯗꯣꯛꯇꯣ ꯄꯨꯝꯅꯃꯛꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯃꯩꯇꯩꯕꯨ ꯇꯥꯔꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯖꯥꯇꯤꯁꯤꯅ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯑꯗꯨꯅ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯂꯥꯛꯄꯗ ꯑꯩꯅ ꯏꯆꯥ ꯇꯨꯇꯁꯤ ꯅꯤꯡꯁꯤꯡꯉꯛꯏ ꯃꯥꯅ ꯁꯤꯔꯣꯏ ꯂꯤꯂꯤꯁꯤ ꯌꯦꯛꯆꯔꯀꯥꯟꯗ ꯃꯗꯨꯅ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯂꯩꯕꯤꯔꯒ ꯂꯩꯇ ꯂꯥꯏꯔ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯠ ꯑꯄꯥ ꯗꯥꯟ ꯈꯤꯇꯪꯒ ꯇꯧꯕ ꯉꯝꯖꯕ ꯑꯗꯨꯒꯨꯝꯕ ꯁꯤꯔꯣꯏꯁꯦ ꯏꯆꯥꯅꯨꯄꯤꯗꯤ ꯎꯗ꯭ꯔꯤꯕꯅꯤ ꯍꯧꯐꯝꯁꯨ ꯎꯗ꯭ꯔꯤ ꯎꯈ꯭ꯔꯨꯜꯒꯤ ꯆꯤꯡꯊꯛ ꯑꯃꯗ ꯆꯤꯡꯗꯣꯡ ꯑꯃꯗꯅꯤ ꯑꯩꯁꯨ ꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯣꯡꯃꯗꯤ ꯑꯩ ꯏꯆꯥꯁꯦ ꯄꯨꯔꯒ ꯆꯠꯀꯦꯅ ꯑꯩꯈꯣꯏ ꯁꯤꯁꯇꯔ ꯍꯣꯏꯗ ꯉꯥꯡꯅꯗꯅ ꯂꯩꯕꯅꯤ ꯍꯟꯗꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇꯧꯗꯣꯔꯦꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯊꯤꯕꯤꯛꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩ ꯆꯠꯇ꯭ꯔꯒꯁꯨ ꯑꯩ ꯅꯨꯡꯉꯥꯏ ꯃꯔꯝꯗꯤ ꯃꯌꯥꯝ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯃꯐꯝ ꯆꯥꯎꯔꯕ ꯏꯆꯥ ꯀꯌꯥꯅ ꯂꯥꯎꯊꯣꯛꯄꯤꯔꯛꯏ ꯍꯟꯗꯛꯇꯤ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯃꯤ ꯂꯣꯏꯅ ꯆꯠꯄꯤꯌꯨ ꯀꯔꯤꯝꯇ ꯇꯧꯔꯣꯏꯅ ꯑꯩꯐꯧ ꯆꯠꯅꯤꯡꯉꯨꯕ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯦꯡꯅꯤꯡꯕꯅ ꯌꯥꯝꯁꯨ ꯁꯥꯠꯂꯦꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯃꯗ ꯑꯗꯨ ꯌꯦꯡ ꯂꯩꯔꯤꯉꯩꯁꯤꯗ ꯃꯗꯨꯒꯤ ꯘꯇꯅꯥ ꯑꯃ ꯂꯥꯛꯇꯅ ꯆꯠꯄꯕꯨꯗꯤ ꯌꯥꯏ ꯍꯥꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯄꯟꯕꯗꯤ ꯑꯆꯧꯕ ꯑꯃ ꯑꯣꯏꯈꯔꯦꯗꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯗꯣ ꯊꯕꯛꯀ ꯑꯃꯠꯇ ꯆꯠꯅꯤꯡꯗꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯕꯒꯤ ꯐꯨꯝꯃꯪꯅꯕ ꯋꯥꯈꯜ ꯑꯃꯗ ꯂꯥꯁ ꯋꯤꯛꯀꯤ ꯍꯧꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯦ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯁꯦ ꯀꯌꯥ ꯁꯥꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯩ ꯕꯁ ꯑꯃꯗ ꯃꯅꯤꯄꯨꯔ ꯊꯥꯕ ꯌꯥꯗꯦ ꯀꯥꯏꯅ ꯃꯥꯏꯅ ꯑꯗꯨꯅꯦ ꯑꯗꯨꯒꯤ ꯁꯦꯒꯥꯏꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯀꯔꯤꯅꯣ ꯑꯉꯧꯕ ꯑꯃꯅꯒ ꯅꯞꯁꯟꯕ ꯍꯧꯔꯛꯄꯗꯣ ꯌꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜꯁꯤ ꯑꯩꯃꯛ ꯌꯦꯡꯕ ꯆꯠꯇ꯭ꯔꯒꯁꯨ ꯊꯥꯒꯠꯄꯤꯔꯛꯄ ꯃꯌꯥꯝꯁꯤꯗꯒꯤ ꯎꯒꯅꯤꯀꯣꯅ ꯈꯟꯖꯔꯨꯔꯒ ꯍꯥꯏꯔꯤꯕ ꯘꯇꯅꯥꯁꯦ ꯃꯤꯠꯃꯛꯅꯁꯨ ꯈ꯭ꯋꯥꯏ ꯈꯤꯄꯤꯡꯅꯁꯨ ꯎꯕꯤꯔꯝꯒꯅꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ ꯔꯤꯄꯣꯔꯇꯔꯁꯤꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯗꯝꯗꯨꯅ ꯄꯣꯔꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯎꯍꯟꯗꯣꯔꯤꯅꯦꯕ ꯑꯁꯥꯗꯨꯒ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯈꯨꯕꯥꯛꯁꯤꯗ ꯐꯣꯟꯁꯤ ꯊꯝꯃ ꯌꯦꯡꯗꯣꯔꯝꯅꯤ ꯏꯁꯥ ꯆꯠꯄ ꯉꯝꯗ꯭ꯔꯁꯨ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯜ ꯂꯩꯔꯒ ꯅꯣꯡꯁꯨ ꯏꯄꯥ ꯁꯣꯔꯥꯔꯦꯟꯅ ꯌꯥꯗ꯭ꯔꯕ ꯃꯥꯜꯂꯦ ꯅꯣꯡꯁꯤ ꯇꯥꯕꯁꯦ ꯑꯔꯔꯈꯝ ꯂꯩꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯣꯡ ꯆꯨꯔꯤ ꯌꯥꯝ ꯀꯟꯅ ꯆꯨꯕ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯅꯣꯡꯗꯨꯗꯤ ꯅꯠꯇꯦ ꯂꯝꯕꯤ ꯁꯣꯔꯣꯛ ꯆꯠꯄꯗꯗꯤ ꯈꯤꯇꯪ ꯑꯄꯟꯕ ꯑꯣꯏꯔꯦ ꯏꯄꯥ ꯁꯣꯔꯥꯔꯦꯟ ꯐꯥꯎꯅ ꯌꯥꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯦ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯑꯩ ꯄꯥꯎꯗꯝꯁꯤ ꯄꯤꯖꯔꯒ ꯑꯩꯅ ꯄꯥꯎꯁꯦ ꯌꯦꯡꯈꯠꯀꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯑꯩ ꯀꯝꯄ꯭ꯌꯨꯇꯔꯁꯦ ꯈꯔ ꯕꯦꯔꯥ ꯂꯩꯔꯤ ꯑꯗꯨꯒ ꯏꯃꯥ ꯍꯣꯡꯗ꯭ꯔꯒꯗꯤ ꯍꯣꯡꯅꯅꯕ ꯑꯩ ꯊꯤꯕ ꯍꯧꯔꯤ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯦ ꯃꯅꯤꯄꯨꯔꯗ ꯑꯗꯨꯃꯥꯏꯅ ꯆꯠꯂꯒ ꯀꯩꯅꯣ ꯇꯧꯋꯦ ꯃꯅꯤꯄꯨꯔꯒꯤꯒ ꯂꯧꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯑꯗꯨꯁꯨ ꯀꯩꯅꯣꯅ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯇꯧꯅꯔꯤꯕ ꯈꯠꯅꯔꯤꯕ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇꯒꯁꯨ ꯅꯠꯇꯕ
ꯀꯔꯤ ꯔꯦꯖꯤꯃꯦꯟꯅꯣ ꯍꯥꯏ ꯃꯣꯏ ꯉꯥꯛꯄ ꯃꯤ ꯑꯣꯏꯔ ꯃꯥꯅꯦ ꯑꯗꯨꯅꯒ ꯆꯠꯄ ꯌꯥꯔꯣꯏ ꯀꯥꯏꯅꯒ ꯇꯧꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯄꯪꯕ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯋꯥꯖꯔꯦ ꯅꯨꯡꯉꯥꯏꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯍꯤ ꯅꯣꯛꯀꯦ ꯀꯥꯏꯅ ꯇꯧꯕꯁꯦ ꯃꯅꯤꯄꯨꯔꯁꯦ ꯅꯣꯛꯎꯕ ꯌꯥꯗꯦ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅꯣꯝ ꯍꯦꯛꯇ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯝꯖꯔꯦ Sida haida ban kaurena maina pau Hindu-da 48-hour ban affect normal life in Manipur's Impal Valley in Hai. ꯑꯗꯨꯅ ꯉꯔꯥꯡꯒ Haidi ꯅꯍꯥꯟꯒ huziki ꯕꯟꯁꯦ ngasai akoi Manipur ꯅꯠꯇꯦ ki. ꯀꯅꯥꯃꯠꯇ ꯃꯄꯥꯟ ꯊꯣꯛꯅꯗꯦ ꯊꯣꯛꯇꯕ ꯌꯥꯗꯗꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯈꯔ ꯂꯩꯕ ꯊꯣꯛꯄ꯭ꯔꯥ ꯀꯩꯊꯦꯜ ꯐꯝꯗꯦ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯜꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯥꯡꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯕꯟꯅꯤ ꯍꯥꯏꯔꯒ ꯊꯥꯏꯅꯗꯤ ꯅꯥꯀꯟ ꯅꯥꯀꯟꯗꯒ ꯄꯣꯠ ꯌꯣꯟꯕ ꯆꯦꯜꯂꯒ ꯌꯣꯟꯕꯒ ꯇꯧꯋꯦ ꯍꯟꯗꯛꯇꯤ ꯑꯃꯠꯇ ꯇꯧꯗꯕ ꯃꯥꯜꯂꯦ ꯑꯩꯅ ꯄꯥꯎꯗ ꯎꯖꯕꯗ ꯑꯩꯅ ꯆꯠꯂꯒ ꯌꯦꯡꯖꯕꯗꯤ ꯅꯠꯇꯦ ꯑꯌꯥꯝꯕꯅ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯟꯗꯅ ꯑꯩꯈꯣꯏꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯉꯝꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯕꯟ ꯍꯥꯡꯉꯦꯅ ꯀꯩꯀꯩ ꯈꯔ ꯂꯩꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯧꯖꯔꯤ Haidi mana state ki Manipur haiba maming du government bus tagine ba moina muthatlido. Aduna ꯑꯗꯨꯅ private vehicle ladai chatpa khotpa amta yadre khotre nadugi ire. Sidaisa sigise aina mayam khangdaba na aidi akoi mapanda leiba na pau si kaino se khangdragadi sida haisida Manipur government on Wednesday May 21st ordered a probe into the allegation that security personnel force nane state coming the bus sida journalist mayam si Siri Lily festival gi chatpaneba adugi ꯃꯥꯅꯦ bus sida thaba Manipur gi maming si security personnel force na lawthoi haibagi allegation ama leiba aduna sigma leira Dagi Ziki Kokomina Kari Hairi, the decision to have Manipur removed from a state bus itself is anti-Manipur, absolutely challenges the idea of Manipur and its historical and cultural identity. Kokomi convener Kuraijam Athauba said the people of Manipur demand to know under whose authority the decision was taken. It should be clarified to the public within 48 hours. Hairakanda kanana order taurakanda masi pira inodo masi kumbasi yamna akoigi lamsida thoisi nuaite adubu aina photo kharadi angangsingna thagalakpa kharadi uki nahamuki chahi gira adudi khandra adudi ima akhoi ngasigisi imana pabigadosi karino akhoi nesi nirmala yobirae nesi kurumjari ahalluptagi ꯉꯁꯤꯗꯨ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯁꯩꯔꯦꯡ ꯊꯤꯔꯨꯁꯦꯅ ꯉꯥꯡꯅꯕꯅꯦ ꯑꯗꯨꯒ ꯊꯥꯡꯖꯁꯨ ꯑꯣꯏꯔꯝꯃꯕ ꯅꯪꯒꯤ ꯀꯩꯅꯣ ꯑꯩꯒꯤ ꯏꯅꯥꯎ ꯁꯨꯕꯗꯅꯤ ꯍꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯑꯣꯗꯤꯇꯣꯔꯤꯌꯝ ꯑꯃ ꯂꯩꯔꯦ ꯍꯥꯏ ꯑꯗ ꯅꯦꯁꯤꯅ ꯏꯕꯦꯝꯃ ꯅꯪ ꯆꯠꯇꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯍꯧꯔꯛꯑꯣ ꯑꯩꯁꯨ ꯁꯩꯔꯦꯡ ꯑꯃ ꯏꯔꯦ ꯅꯍꯥꯟ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯃꯌꯥꯝ ꯕꯟ ꯇꯧꯕꯒꯤ ꯃꯔꯝꯗ ꯉꯥꯏꯍꯥꯛꯇꯪ ꯏꯅꯤꯡꯉꯛꯇꯅ ꯏꯔꯦ ꯏꯕꯥꯅꯤ ꯆꯠꯁꯤ ꯀꯥꯏꯅ ꯍꯧꯅꯔꯨꯔꯒꯅꯦ ꯃꯌꯥꯏ ꯆꯜꯂꯛꯄꯗ ꯑꯩꯁꯦ ꯉꯁꯤ ꯊꯥꯡꯖꯅꯦꯁꯤ ꯅꯤꯡꯁꯤꯡꯉꯛꯑꯕ ꯑꯩ ꯄꯥꯅꯕꯁꯤꯁꯨ ꯑꯩꯅ ꯇꯧꯖꯕ ꯑꯩꯅ ꯏꯖꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕꯀꯣ 2000ꯗ 2000ꯗ 이기ba ꯑꯃꯈꯛ ꯑꯩꯅ ꯏꯝꯐꯥꯜꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯌꯨꯝꯁꯤꯗ ꯆꯪꯉꯛꯄꯗ ꯇꯦꯕꯜ ꯃꯊꯛꯁꯤꯗ ꯏꯆꯥꯏ ꯆꯥꯏꯔꯒ ꯂꯩꯔꯝꯃꯦ ꯑꯗꯩ ꯑꯩꯅ ꯀꯩꯅꯣꯅꯦ ꯑꯩ ꯈꯨꯠ ꯉꯥꯛꯇꯅꯤꯅꯦ ꯍꯥꯏꯅ ꯑꯩꯅ ꯌꯦꯡꯀꯥꯟꯗ ꯑꯩꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗꯒ ꯄꯥꯔꯤꯉꯩ ꯑꯗꯩ DDKꯗꯒ ꯗꯤꯁꯀꯁꯟ ꯀꯟꯅ ꯇꯧꯔꯤꯉꯩꯗ ꯑꯩꯅ ꯁꯨꯝ ꯏꯊꯣꯛꯄꯗꯣ ꯑꯗꯨ ꯏꯊꯣꯛꯐꯝ ꯂꯩꯔꯝꯃꯦ ꯑꯅꯤꯅꯤ ꯂꯩꯔꯤꯁꯦ ꯑꯍꯨꯝꯕꯨ ꯂꯩ ꯑꯃꯗꯤ ꯆꯦꯁꯤ ꯂꯣꯏꯅ ꯕꯔꯕꯔ ꯂꯥꯎꯔꯕꯅꯤ ꯑꯗꯒꯤꯗꯤ ꯑꯩꯅ ꯃꯁꯤ ꯇꯣꯄꯤꯛꯁꯦ ꯀꯩꯅꯣꯅ ꯌꯦꯡꯉꯨꯀꯥꯟꯗꯗꯤ ꯋꯤꯃꯦꯟꯁ ꯏꯗꯨꯀꯦꯁꯟ ꯏꯟ ꯃꯅꯤꯄꯨꯔ ꯑꯁꯤꯒ
ꯄꯥꯎ ꯍꯥꯏꯅ ꯍꯥꯏꯔꯝꯕꯒꯤ 2000 ꯁꯤꯗ ꯍꯧꯖꯤꯛꯇꯤ 2025 ꯅꯤꯅ 25 years ꯁꯨꯔꯕ ꯆꯦꯁꯦ ꯂꯩꯔꯝꯕꯗ ꯑꯩꯅ ꯅꯨꯡꯁꯤꯃꯜꯂꯦ ꯁꯤꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛꯃꯨꯛ ꯊꯝꯖꯤꯜꯂꯒꯦꯅ ꯈꯜꯂꯒ ꯑꯩꯅ ꯉꯁꯤ ꯄꯥꯖꯒꯅꯤ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤ ꯁꯤꯈ꯭ꯌꯥ ꯍꯥꯏꯕ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯅꯨꯄꯤꯁꯤꯡꯁꯦ ꯂꯥꯏꯔꯤꯛꯀ ꯇꯝꯍꯜꯂꯝꯗꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯅꯨꯄꯥꯁꯨ ꯇꯝꯍꯟꯗꯦꯀꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯝ ꯊꯦꯡꯅ ꯇꯝꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯄꯤꯅꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯦꯡꯉꯦ ꯑꯗꯨꯒꯤ ꯊꯦꯡꯕꯗꯨꯒꯤ ꯃꯔꯝꯗ ꯏꯌꯨ ꯍꯥꯏꯅ ꯀꯩꯅꯣ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯅ ꯄꯤꯔꯛꯇꯅ ꯑꯩꯅ ꯃꯗꯨꯗ ꯏꯈꯤꯕ ꯑꯩꯒꯤ ꯀꯣꯄꯤꯗꯣ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯗ ꯁꯕꯃꯤꯠ ꯇꯧꯈꯤꯕ ꯀꯣꯄꯤꯗꯨꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯌꯨꯝꯗ ꯁꯨꯝ ꯏꯊꯣꯛꯇꯅ ꯊꯝꯕꯗꯣ ꯑꯩ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯍꯥꯞꯆꯤꯜꯍꯧꯗꯕ ꯌꯥꯗꯦꯅ ꯑꯩ ꯉꯁꯤ ꯑꯩ ꯄꯥꯖꯒꯦ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯊꯧꯒꯜ ꯇꯧꯖꯒꯦ ꯑꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯏꯃꯥꯗ ꯄꯤꯖꯔꯒꯦ ꯏꯃꯥꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯍꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯈꯨꯔꯨꯝꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯔꯤ ꯋꯤꯃꯦꯟꯁ ꯏꯗꯨꯀꯦꯁꯟ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯗ ꯋꯥꯍꯧꯗꯣꯛꯇ ꯑꯩꯅ ꯁꯨꯃꯥꯏꯅ ꯏꯔꯝꯃꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯁꯤꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯤ ꯂꯥꯏꯔꯗꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯆꯠꯆ ꯅꯣꯝꯖꯕ ꯐꯥꯎꯕ ꯃꯇꯝꯗꯨꯒꯤ ꯁꯃꯥꯖꯅ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯑꯈꯨꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯈꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯃꯄꯥꯟꯗ ꯊꯣꯛꯇꯅ ꯁꯨ ꯅꯣꯝꯕ ꯑꯗꯩ ꯃꯥꯏ ꯂꯥꯏꯔꯤꯛꯀ ꯇꯝꯃꯀꯥꯟꯗ ꯊꯕꯛꯀ ꯇꯧꯕꯒꯁꯤꯗꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯗꯤ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯃꯠꯇ ꯇꯝꯅꯔꯝꯗꯦ ꯇꯝꯕ ꯍꯧꯔꯛꯑꯕ ꯃꯇꯝꯗ ꯅꯨꯄꯥꯅ ꯌꯥꯝ ꯐꯖꯅ ꯇꯝꯃꯀꯥꯟꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯅꯣꯛꯅꯩꯌꯦꯕ ꯀꯅꯥꯅ ꯅꯣꯛꯅꯔꯤꯅꯣꯕꯨ ꯑꯩꯈꯣꯏ ꯅꯨꯄꯤꯁꯦ ꯅꯣꯛꯅꯩꯌꯦꯕ ꯅꯨꯄꯥꯁꯤꯡꯁꯦ ꯅꯣꯛꯅꯕ ꯀꯌꯥ ꯇꯥꯗꯦ ꯑꯩꯈꯣꯏꯅ ꯇꯥꯗꯦ ꯑꯗꯨꯒ ꯐꯤꯖꯣꯜ ꯀꯔꯤ ꯀꯔꯥ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕꯒ ꯁꯦꯠꯂꯛꯑꯒꯗꯤ ꯁꯥꯒꯩꯒꯤ ꯑꯍꯟꯁꯤꯡꯅ ꯂꯥꯛꯑꯒ ꯚꯥषꯟꯒ ꯄꯤꯕꯗꯤ ꯑꯩ ꯏꯁꯥꯃꯛ ꯇꯥꯍꯧꯏ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯠꯇꯦ ꯅꯣꯏ ꯀꯩꯗꯧ ꯊꯣꯛꯏꯅꯣ ꯀꯥꯏꯗꯨꯗꯤ ꯑꯩ ꯏꯍꯥꯛꯇꯛꯇꯗꯤ ꯃꯗꯨ ꯇꯧꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯃꯥꯡꯒꯤ ꯃꯃꯥꯡ ꯑꯣꯖꯥ ꯊꯣꯏꯕꯤꯒꯤ ꯃꯇꯝꯗ ꯑꯣꯖꯥꯅ ꯍꯥꯏꯔꯝꯕꯗ ꯑꯣꯖꯥꯁꯦ ꯐꯥꯔꯒ ꯃꯃꯥꯏꯗ ꯇꯤꯟꯒ ꯁꯤꯆꯜꯂꯦ ꯍꯥꯏꯌꯦ ꯋꯥꯍꯜ ꯂꯩꯀꯥꯏꯗꯅ ꯇꯤꯖꯤꯐꯥꯎ ꯂꯥꯛꯄꯁꯤꯗ ꯅꯪ ꯀꯩꯗꯧꯕꯒꯤ ꯅꯌꯨꯝꯗꯣ ꯂꯩꯒꯦ ꯍꯥꯏꯗꯅ ꯅꯁꯛꯅ ꯈꯔ ꯐꯖꯔꯗꯤ ꯐꯩꯒ ꯍꯥꯏꯌꯦ ꯊꯤꯅ ꯍꯥꯏꯕꯤꯕꯖꯥꯠꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯁꯤ ꯑꯃꯨꯛꯇꯪ ꯊꯝꯃꯝꯒꯦ ꯀꯥꯏꯅ ꯈꯟꯖꯔꯒ ꯑꯩ ꯍꯧꯖꯔꯒꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔꯤ ꯅꯨꯄꯤꯁꯤꯡꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯤ ꯂꯥꯏꯔꯗꯅ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯆꯠꯆ ꯅꯣꯝꯖꯕ ꯐꯥꯎꯕ ꯃꯇꯝꯗꯨꯒꯤ ꯁꯃꯥꯖꯅ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯑꯈꯨꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯤꯈꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯌꯥꯝꯅ ꯇꯣꯟꯊꯅ ꯊꯝꯕꯤꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯑꯃꯠꯇ ꯐꯣꯡꯗꯣꯛꯆꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯄꯤꯔꯝꯗꯦꯕ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯒꯁꯦ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯦ ꯂꯩꯁꯥꯔꯤꯉꯩꯗꯅ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯍꯜ ꯂꯃꯟꯅꯆꯤꯡꯕꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨꯒ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯅꯦ ꯃꯀꯨꯒꯤ ꯌꯥꯅꯅꯕ ꯂꯩꯔꯨꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯒꯗꯕꯅꯤ ꯐꯛꯂꯥꯡ ꯃꯔꯤꯅ ꯈꯥꯖꯤꯟꯕ ꯆꯥꯛꯈꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯄ ꯌꯥꯍꯟꯗꯕ ꯌꯨꯝꯀꯣꯏꯕꯤ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯑꯁꯤ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯒꯤ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯄꯤ ꯃꯧ ꯑꯗꯨꯅ ꯁꯤꯟꯐꯝꯗꯤ ꯃꯧ ꯑꯗꯨꯅ ꯇꯧꯕ ꯌꯥꯕ ꯏꯃꯨꯡꯗ ꯂꯩꯕ ꯁꯤꯟꯐꯝꯁꯦ ꯐꯤꯁꯥ ꯂꯣꯟꯁꯥ ꯀꯣꯟ ꯐꯦꯡꯕ ꯋꯥꯏ ꯇꯩꯕ ꯐꯤꯖꯨ ꯐꯤꯖꯥꯝꯕ ꯏꯃꯨꯡ ꯋꯥꯏ ꯇꯩꯕ ꯁꯤꯠ ꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝꯅꯤ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯒꯤ ꯌꯥꯝꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯁꯤꯅ ꯏꯁꯥꯒꯤ ꯃꯣꯠ ꯑꯣꯏꯅ ꯊꯝꯃꯤꯕ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗ ꯍꯪꯒꯠꯅ ꯑꯃꯨꯛ ꯌꯦꯡꯉꯨꯕꯗ ꯅꯨꯄꯤꯕꯨ ꯅꯝꯊꯕꯒꯤ ꯆꯠꯅꯕꯤ ꯁꯨꯗꯠꯄꯒꯤ ꯈꯨꯗꯝ ꯑꯃꯇꯪ ꯄꯜꯂꯕꯗ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯔꯥꯅꯤ ꯀꯌꯥꯅꯣ ꯃꯣꯏꯔꯥꯡꯒꯤ ꯀꯪꯂꯩꯔꯣꯟꯗꯒꯤ ꯍꯧꯅ ꯆꯤꯡꯈꯨꯕꯒꯤ ꯔꯥꯅꯤ ꯀꯌꯥ ꯅꯤꯡꯊꯧꯒꯤ ꯔꯥꯅꯤ ꯀꯌꯥ ꯅꯣꯡꯕꯥꯟꯒꯤ ꯔꯥꯅꯤ ꯀꯌꯥ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯔꯥꯅꯤ ꯀꯌꯥ ꯃꯁꯤ ꯂꯩꯕꯒꯤ ꯆꯠꯅꯕꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇ꯭ꯔꯕꯥꯛꯁꯤꯗ ꯌꯥꯝ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯝꯃꯤ ꯃꯁꯤꯅ ꯅꯨꯄꯤ ꯑꯉꯥꯡ ꯁꯟ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯁꯨ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯊꯦꯡꯅꯖꯍꯧꯋꯤ ꯃꯔꯝꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯁꯟ ꯕ꯭ꯔꯥꯍ꯭ꯃꯣꯟꯒ ꯃꯥꯟꯅꯒꯅꯨ ꯍꯥꯏꯕ ꯁꯤ ꯌꯥꯝ ꯐꯖꯕꯗꯤ ꯂꯣꯟꯗꯤ ꯑꯣꯏ ꯅꯨꯄꯤꯒ ꯑꯉꯥꯡꯒ ꯁꯟꯒ ꯕ꯭ꯔꯥꯍ꯭ꯃꯣꯟꯒ ꯁꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯥꯎꯁꯦ ꯕ꯭ꯔꯥꯍ꯭ꯃꯣꯟꯁꯤꯅ ꯕꯥꯃꯣꯟ ꯍꯥꯏꯔꯤꯁꯦ ꯕ꯭ꯔꯍ꯭ꯃ ꯃꯁꯛ ꯈꯪꯕꯁꯦ ꯃꯣꯏꯁꯤꯅ ꯃꯁꯥ ꯁꯣꯟꯕ ꯑꯗꯩ ꯃꯣꯏꯅ ꯐꯤꯖꯤꯀꯦꯜꯂꯤ ꯋꯥꯔꯛ ꯁꯤ ꯀꯥ ꯍꯦꯟꯅ ꯉꯝꯗꯕꯗꯒꯤ ꯃꯣꯏꯒꯤ ꯁꯥꯒꯩꯁꯦ ꯑꯐꯕꯗꯤ ꯑꯣꯏꯔꯒ
ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃ ꯃꯁꯛꯇꯤ ꯈꯪꯉꯀꯥꯟꯗ ꯃꯁꯥ ꯁꯣꯟꯇꯛ ꯇꯧꯕ ꯑꯗꯨꯒ ꯅꯨꯄꯤꯒ ꯑꯉꯥꯡꯒꯁꯦ ꯐꯨꯕ ꯆꯩꯕꯁꯦ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯍꯜꯂꯣꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯇ ꯎꯍꯧꯕꯗꯗꯤ ꯅꯨꯄꯥꯁꯤꯡꯁꯤ ꯅꯨꯄꯤ ꯐꯨꯕꯁꯤ ꯌꯥꯝ ꯀꯟꯅ ꯎꯖꯍꯧꯋꯤ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯊꯦꯡꯅꯖꯍꯧꯋꯤ ꯑꯁꯤꯒꯨꯝꯕ ꯅꯝꯊꯕꯤꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯗꯨꯅ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯀꯌꯥ ꯄꯣꯛꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧꯅ ꯃꯔꯤꯡꯖꯦꯜ ꯃꯇꯝ ꯆꯥꯅ ꯃꯐꯝ ꯆꯥꯅ ꯐꯨꯗꯣꯛꯆꯕ ꯉꯝꯈꯤꯗꯦ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯦ ꯕ꯭ꯔꯤꯇꯤꯁꯅ ꯄꯥꯜꯂꯦ ꯈ꯭ꯋꯥꯏ ꯂꯥꯁꯇ ꯂꯧꯁꯟꯕꯅꯤ ꯏꯟꯗꯤꯌꯥ ꯃꯊꯪ ꯂꯧꯁꯜꯂꯛꯑꯀꯥꯟꯗ प्रजागे अहोंग वाखल लाखिबे तांजानी अदि ब्रिटिशिंगसिनदि खरदि ब्रिटिश समाजना मफम खुदिंगमक्ता नुमितादे हाइबगी वहैसे सिगी वहान थोपुनमक्ना खंगबिगनी खिस्टाब्द 1945 इम्फालदा सार जेम्स जोनस्टोना मसामंगना जोनस्टोन मिडल स्कूल लिंखपिदुना मणिपुरदा शिक्षा पीबगी यामना मरुओइना अओनबा अहोंगबा अमदि पोरखरे ब्रिटिशना पालबसु महै मसिंगदता नतना लंबी थोंग इलेक्ट्रिसिटी वाटर सप्लाई टेलीग्राफ और पोस्ट ऑफिस ना सिंग बचे लाए अदि ब्रिटिश लाख मतम से मोय लाख बचे अखोय जे कनो तो मयांग कंतिर कंगाकान दा खोय लंच सुमगा चाबदी ओइदबा मोय मखादा दि लेहनबा मोय द लालुरगा दि दंदी से मोय न पालिमिना मखन मखन gi दंदी से पीबा अनौ अनौबा मसकया प्रजा सिंगना उरखरे अदुना अहल मन सिंगना अखोयदि ब्रिटिश ना पानबा दोनथुना नुआइग्रे ना आई इमामकना वारी लिबदा यावरमी अदो मोय लारिक तंबा कैदोबा अदै सोशल लाइफ सी मोय यामना पामजबा हाइतारे मोयना पुथोपिरंबा अदुगा अखोय तोटी सिंगसे अखोयना एलपी तम बहु फना थेंगबनी 1957 गा दागी वारीनी मदुदा अखोय इसिंग पुन पु सी तोटी इसिंग ना हापसे आई थेंगनदे पुखरी अचौबदगी चोअकांदा इसिंग पुन नमा मखुम खुमजलगा मकना तौरगा खोय थगले अदुगा इसिंग थंगनिंगासु पुखरी दुदा इसिंग खुजोकना चोअगा थगले अदुना मासे ब्रिटिश ना लाकांदा इसिंग कोनगा अचोंगी तेरारोंदगी चटलगा लेबा इसिंग कोनदो मोयन इहान हाना लिंखखिबा मसी मणिपुर प्रजा पुनमकोइना अहोंगबो लाखिबा तांजानी 1995 इम्फालदा सार जेम्स जोनस्टोना मिडल स्कूल लिंखपिदुना मणिपुरदा शिक्षा पीबगी मरु हुनबा होकी ब्रिटिशना मणिपुरदा पालकबा मतम से महै मसिंगदि ततना लंबी थोंग इलेक्ट्रिसिटी वाटर सप्लाई टेलीग्राफ पोस्ट ऑफिस ना सिंगबा लाखतोना मॉडर्निज्म के अनौबा मसकयादि उबा फंगी अदुबो मतम अदु यौरा फावबदा नुपीना लाइक तंबा यादे हाइबसिदि सिन लाइक तंबा याय हाइबसे सिन लेकेंगदबा वाफम अमा ओइरमेबा नुपीदा लाइक तंहनबसे मैतैगे अमांग असेंग ताहैबा तौहैदबा लाना थाजगनबा सिगुंबा फत्रबा कया असिना नुपीसिंगना नोंचुलोंगी महै तंबदा अमांगबने हाइना खन्नरमी नुपासिंगसुसुनी मोय मफिकासे मनुंगदगा चंगहनदमनी थोदोंगना नुपी मचासिंगी मफमददि अमांगबनी हौजिक ओजबा सिटपनी हाइना लौनदुना कनामतना मचा नुपीसिंगु स्कूलदा लाइक तंबा थानिंगलमदे थासु थारमदे कनागुंबा शिक्षादा थवाय यामना यावजबा ममा बापा खरना मचा नुपीबु स्कूलदा थारकबा मखोय मयाम चंगदना नोकनबिरमी करेमनबिरमी यामना हंथबा मियेंगना येंबिबगा लोइनना तौबंगंबी लमकेट लमहाइबी अमा ओइना उबिरमी मसिगी मतांगदा थोदोंगना ममिंग लेरबी अंगनबा मतंगी शिक्षा फंखिबी नोंगाखरबी आईबी थोइबी देबी मसामंगना थेंगनरकबा थौदो अमा मागी निंसिंगरकलिंग असिदा हाइबा लाइक असिदा असुमना इबिरमी कैथेल कारिबा इमाइबेल सिंगना एखोइबु उरगा चा नुपीनबु लाइक तमलगा करी कानगदगे हारिबनो करी कानगे हारिबनो नुपादा चिठी इबगी हेना इबदगी हेना करी तौदोइनो हाइना मतिन सिले मतमदुगी समाजना ख्वाइदे यादबसे नुपीना खोंगुप तोंगबसिनी खोंगुप कासे तोंहनदबा अदुना आई भौबा उजरई खोंगुप तोंगबसे अदु यूनिफॉर्म की खोंगुप कासे अमता लेरमदे अखोय टीजे यूनिफॉर्म सेले हाइसे अदु खोंगुप ती तोंगी अखोयगी मतमददि यूनिफॉर्म गुमना खोंगुप अमदा पुलपका दुदि तौदे आइना पांबा खोंगुप तो दुम तोंगी अदुगुमलबा मतमदुगी समाजगे अखुबा मियें कया
kaya sina laki bedagi nong chuki mahi maching tambadan nupi masagi makai da chakot kong thang khang ho thi thing ki bane ba khoi mai tai nupi sing se sem ba thok pa ngak tan ni ngasi di loina ure khoi na si angang sing IAS phang ba MCS phang ba dagi police ki lambi da chang ba loina ma khoi na sin chu na ba khoi na ngam mi se khoi mai tai nupi ki tong an ba gun na ma su lai hai ba di ne matam amada lukhrabi oiraba nupi sina ne mapuraba leitrikanda macha se kamai thai ngala lole adu makhona bisenpur hoksel moirang hoksali aduga makhong matonda disate moi group changaga ne aduga nambon gi singmang chi ro po yor po matamda khori bhaba da moi liba wari da yawani ko tiger se adun chatle hai aduga moina line lowe ba ko ibudhau ni lai shor si khoram bala ine na ne moina kaino tawraga tumina dum chapa kain tawru da ba adu kain taw de te hai adu aina khoi mana libi ba warida khoi ma di chat padina te ma sumi amada gi lawraga su matang pok loroina liba wari ni matam du ki samaj na khwai de gi ya da ba se nupi na khongup tong ba sini aduga adugum laba matam du ki samaj akuba mi kaya silai khibedagi nong chublom gi mahi masing tambada nupi masagi mai kai da sa kwat khong thang khang ho thing khi bane ba akhoi chakhot li se ngasi chakhot li se en chakhot lamba ya ban ni sini asigumba wa na ikai ki minok mi sa kaya si khang na manipuri nupi sing na lai tambagi akan balan theng kaya mayok na ki di lang na ba kai do ba chi akhoi matam da su tau da ba ka tin na te ko nupi dai ang han thana yeng ba akhoi che matam du da gari rickshaw bhawba ka he na sien de city bus amadi akhoi matam da siel labra adu akhoi sai kan tong ba hai tringai da khoi punna jamina ba se kai champat yo bo gi da makta khoi che kun halle ba kai non pa sa mayam sina ne paring chan le pa ne ati bo wa hai se hai ra ga khoi je lak na doi ni adu na kai champat lan thokan ni khan ba da ne akhoi gi awa ba moe ba dai kai na thang da di kan ojel gi lam bi si da samjal la aga kai chamjong la la ga top le phawra ga la khre ba khoi che asumna manipur dan nupi ki sikha porang na ba hona bada chau ba thodang lo ki be sing di mai dingu surajan maharaj ne ning thoi ba matam da gi yam ka hen na khoi gi da mapan da tha ba madi mapan da angang oi ngai da gi ning thoi ba do ha khrakanda magi lai su sakal kata da british na thar ga tamhali ne ba mahi masing che aduna mana mapalong gi keno training pi ba lai pathaba aduna singba mai ama tawre manipur dan nupi sikha porong na no bohot na bada achawa thodang lo ki ba se mai ding churachan maharaj sir william petik gurna jana neta irabot sarge kojam amubi hobam ibungo thoksom modhu asigum laba lai oi khraba singa sinan nupi ki sikha porong na bohot na bada achawa thodang ya ki ba moi sina mangjin tha da na yum da ka changi ne angang che hayeng da gi ming chalo kai chong ta ma me ba matam du da ada sikha porang na bohon na bada so ba thodang ya ki mo khoi sing du gi manung da sargya ko jam amubi nupi macha sing bu lai cham na bohon na bada kadai phaw ho na piram ba ke hai ba bu ahing nung thil khai ga na nupi macha sing gi damak ta school ling na ba ho na ki ba amuk mama mapa sing du na school da thabi rak na ba yum thong khuding da sat na paw yel piru ba adum na ba misak mahapurus man Maramasina hujing manipur da lairiba lai so hairabi nupi singna sargya sigi mafam da chauna laman to labani nupi masa singna chang nai na school ka aduna like tamba hoki ba se sargya ko jam amubi gi mamang changoi de mai mamang changoi akhoi gi da mamang changoi na ma compulsory lermi adu thabak thana tongna na ba luhong kai hong ba deva karma gi ko adu ka sumang so bo man leinarami adugi mamang da moirang khom LP school ling le hai babu nupi macha amatta ming chande oja nupi so amatta thi ba khangi de matam do larika tamdrim na kara de oja nupi lo doino sargya sigi mayam ba ayam ba punsi di nupi macha singi nong chopi sikha karana phanganga dege hai ba sinama gi wakhal amasung thabak ni adegi sargya sigi maming se amuka aha khoram jage panjage asumai tawdana sargya manung da makhoi singa simang da sargya amubi ko ba
nupi machasingbu mahakse nupi machasingna like tamagadi imung chokakani kaina khanba mai philosophy do madugi mamangda morangkhom LP school lingli haiba bu nupi macha amattan ming changkhide ojan pi so amata thiba khangkhide sarge asigi ayamba punchidi nupi machasing nongchuki sikha karamna phanghangadege haiba sina magi wakal amasung thabakni magi mamang thanggoida hokiba nupi macha phana yamna like tamba hoki mana sasatana haidana school asigi mamingna new girl high school haina kawi mathangda lising ma chamapan kuntha manga dadi nupi macha singna Larik tambagi ityahas at hudong na singthan ngay oraba tampasana girl high school lingkhatuna new girl school da maruhun kiba chhatra singado tampasana girl high school da mapal chhatuna mahiyan kare abdi metric tha kare ko akoin tamako matan du hawda 11 12 laite metric loira kanda khone college jam tamini hari ba school ase maidingu surasan maharaji majai be ma tampasana gi maming dalin khatpiram bani asumna nupina like tamba haiba wahai asima ngasidi irai lana singnaba laitana haiba ngamnare nupina like tamba haiba se masigi manipuri samaja sangdaba yadraba masak ama oirare asumna manipurda metric pass tawrba nupi macha khara thorakle mingoina panjarabada maharaj kumari binod dunni bedamani aduga thoibi pramodini medhabati se khogi principal head ni Aduh, Saki Chandrakala Nasingbani ada nupi singke. Lising ama camapan ni pu marida Maharaj Kumari Binodini na ihan hana biye pasau badi Maharaj Kumari se. Mas hanti niketan daga tambani. Hisab da lising ama camapan ni pu mapan dagi na yang kai se. Manipuda sikagi itihasa kwai dagi maru obesahini. Nupa masa nupi masa punna college tampam leire. Maharani Dhana Manjuri College da ahan ban nupi masa sahung yang kai nupi macha ani larik makpi gani college ahan ban nupa macha sohum yang kai nupi macha ani like ki nupi macha ani adudi Chandrakala amadi mainam sakhi makhoi ani sini masi akhoi maming tarai oja Chandrakala su oja su oibani ai isamaki class magi class ya ujarakre aduga mainam sakhi haibasi maming di tarai ai sakti khangja haudre asumna bharana ningtamba phanglaba matungdadi nupina lai shu tambagi khongo che yamna ningthi janna lakba hore nupi macha tagi oiba ghana priya women's college lingkhatuna maningtanna nupi macha singna drigi bhawa tamba yare ngasi di manipuri mafam chinba thungna school college marang kaina leire asumna nupi macha sing pak chana mahi tambada kumang chawchilak le asida sunatan medical college engineering agriculture college law college BT college kuding mak mai lu sang chung thi jana ngasi di leire ngasi degi sahi traunga kungi manung ngasi di high school living certificate exam higher secondary university ne lowa parikha kaya da su aikoina nainaba matamda nupa macha dagi nupi macha na kari su tadre ayamba matamda phaba chhatra taragi manung da nupi macha na tangkai hena makok thong bagi sang ase aikoina thengnei Manipur da tana Manipur gi wang ma da sunupi macha sing nupa dagi ta tana wang ba tha ki sikha tamba tamnare amasung makhoina Manipur gi ijat kaya su poragli Bharat natana prithvi ki mafam kaya da su aikhogi nupi macha sing thabak tawba ngamle puna mang nai naruraba matung da Manipur da huji wariba nupi gi sikha gi tha ase yamna he na wang ba tha ki phibam yogdarbasu ningba kai ningai gi dul sadudi natare noma gi nupi singa like tambagi tamningbagi chang ase hengalakli mama mapa oibe singna macha nupi bu mahi masing tamhanna na bohonna ragle masima phagalakpagi khudam amani haina loba yai aduma pu technical education gumba dadi masing khara wat na thui ayambana nupi macha singbu general line da anamba tamhanba thengnei adubu ngasi di mana pamba lambi da adum chatnare sina kharanga lingai wani ehangna mayam la pijaning ba paujel di ngasi di sinfong gi matangda nupam nupi gi khenaba thambi daba mahai tambada silhau thi daba angang aduna hiram mamada magi matik magun gyan thi chana yawlabadi mai pa ka daba leirabadi mana hinajari ba hiram aduda
ꯑꯊꯤꯡꯕ ꯂꯩꯇꯅ ꯃꯍꯩ ꯇꯝꯍꯟꯒꯗꯕꯅꯤ ꯊꯥꯗꯣꯛꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯁꯤꯟꯐꯝ ꯈꯥꯏꯗꯣꯛꯄꯒꯤ ꯃꯇꯝꯗꯨ ꯅꯠꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯦꯟꯅ ꯄꯥꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯅꯨꯄꯤꯁꯤꯡ ꯀꯩꯗꯧꯉꯩꯗ ꯃꯤꯔꯥꯏꯕꯤꯔꯣꯏꯗꯕꯅꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯇꯥꯏ ꯑꯗꯨꯒ ꯍꯣꯠꯅꯍꯟꯕꯁꯨ ꯇꯥꯏ ꯊꯥꯗꯣꯛꯄꯤꯕ ꯇꯥꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏ ꯆꯥꯎꯈꯠꯄꯗ ꯍꯦꯟꯅ ꯆꯥꯎꯈꯠꯂꯕ ꯁꯃꯥꯖ ꯑꯃ ꯄꯨꯔꯛꯄꯗ ꯁꯣꯏꯗꯅꯃꯛ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯞꯁꯟ ꯍꯥꯏꯕ ꯌꯥꯝꯅ ꯐꯠꯇꯕ ꯅꯤꯁꯥ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯅꯤꯁꯥ ꯍꯥꯏ ꯀꯔꯞꯁꯟꯁꯦ ꯀꯔꯞꯁꯟꯁꯤ ꯆꯪꯉꯛꯄꯁꯤ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯗꯤ ꯏꯪꯁꯣꯛ ꯇꯥꯔꯤꯀ ꯑꯩ ꯍꯥꯏꯕ ꯉꯝꯅꯤ ꯑꯗꯨꯅ ꯀꯔꯞꯁꯟꯁꯤ ꯂꯥꯛꯄꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯕ ꯍꯥꯏꯗꯤ ꯊꯕꯛ ꯆꯪꯕꯗ ꯄꯩꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯃꯦꯗꯤꯀꯦꯜ ꯈꯟꯕꯗ ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯑꯗꯒꯤ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯊꯦꯡꯅꯔꯛꯄꯗꯨꯅ ꯉꯁꯤꯗꯤ ꯈꯔꯕꯨ ꯃꯦꯗꯤꯀꯦꯜꯒꯨꯝꯕꯗ ꯁꯦꯡꯅ ꯇꯧꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯄꯥꯎꯁꯦ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯚꯥꯏꯔꯁ ꯑꯣꯏꯕ ꯑꯃꯅ ꯍꯦꯛ ꯆꯥꯊꯣꯛꯄꯒꯨꯝ ꯇꯧꯔꯤ ꯃꯁꯤꯗꯒ ꯇꯣꯛꯄꯤꯔꯕ ꯑꯗꯒꯤ ꯄꯩꯁꯥꯁꯤ ꯂꯧꯔꯒ ꯂꯥꯏꯔꯤꯛ ꯁꯦꯝ ꯕꯦꯁꯗ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯗꯨꯅ ꯂꯥꯏꯔꯤꯛꯇꯤ ꯐꯕ ꯊꯕꯛ ꯆꯪꯕ ꯃꯇꯝꯗꯅ ꯂꯥꯏꯔꯤꯛ ꯈꯤꯇꯪ ꯐꯍꯧꯗꯕꯁꯤꯅ ꯄꯩꯁꯥꯗꯨ ꯂꯩꯕꯅꯤꯅ ꯆꯪꯈꯤꯕ ꯑꯐꯕꯗꯨ ꯂꯩꯍꯧꯕ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯗ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯗ ꯑꯀꯥꯏ ꯑꯇꯣꯏꯁꯦ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯁꯤꯡꯁꯤ ꯌꯥꯝ ꯐ꯭ꯔꯁꯇ꯭ꯔꯦꯇꯦꯠ ꯑꯣꯏ ꯅꯨꯄꯥꯁꯨ ꯐ꯭ꯔꯁꯇ꯭ꯔꯦꯇꯦꯠ ꯑꯣꯏ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯒ ꯃꯣꯏ ꯍꯤꯡꯕ ꯉꯝꯅꯕꯁꯨ ꯍꯣꯠꯅꯔꯦ ꯑꯗꯨꯇ ꯅꯠꯇꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑ ꯐꯥꯎꯕꯗ ꯊꯕꯛ ꯍꯥꯞꯄꯤꯅꯦ ꯍꯥꯏꯗꯅ ꯄꯩꯁꯥ ꯂꯧꯈꯤꯕꯒꯤ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯆꯦꯅꯦꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯉꯛꯄ ꯚꯥꯏꯔꯁ ꯃꯌꯥꯝꯁꯦ ꯃꯁꯤꯝꯇꯪꯒ ꯂꯧꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯁꯤꯗꯤ ꯑꯩ ꯁꯦꯝꯕ ꯊꯣꯛꯄ ꯃꯆꯥꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯝꯅꯗꯤ ꯑꯣꯏꯔꯕꯗ ꯃꯩꯇ꯭ꯔꯕꯥꯛꯇ ꯂꯩꯔꯒꯗꯤ ꯃꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯒꯗꯕꯗꯣ ꯊꯕꯛꯇꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯄꯩꯁా ꯌꯥꯎꯗ꯭ꯔꯗꯤ ꯐꯪꯗ꯭ꯔꯕꯅꯤ나 ꯃꯣꯏꯁꯦ ꯆꯦꯜꯂꯒ ꯗꯦꯜꯂꯤꯗ ꯑꯉꯥꯡ ꯑꯃ ꯊꯕꯛ ꯇꯧꯏ ꯇꯣꯂꯣꯞ ꯀꯌꯥ ꯆꯥꯒꯦ ꯍꯪꯕ 10,10 ꯆꯥꯏ 15 ꯆꯥꯏ ꯑꯗꯨꯗꯤ ꯌꯨꯝ ꯚꯔꯥꯅ ꯀꯥꯏꯗꯩ ꯄꯤꯕ ꯆꯥꯕꯅ ꯀꯥꯏꯗꯩ ꯇꯧꯕ ꯁꯤꯅ ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗꯨꯗꯤ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯗꯦꯕꯤꯜꯁꯤꯝꯇꯪꯒ ꯂꯧꯊꯣꯛꯄ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯗꯤ ꯁꯥꯟꯇꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯆꯍꯤ ꯌꯥꯝꯅ ꯌꯥꯝꯁꯤꯜꯂꯛꯂꯕ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩꯅ ꯃꯤꯌꯥꯝꯗ ꯃꯁꯤ ꯊꯝꯖꯅꯤꯡꯉꯤ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯕꯅꯤꯅ ꯑꯩ ꯇꯦꯟꯇꯛꯅ ꯑꯩ ꯑꯃ ꯑꯅꯤꯒ ꯍꯥꯞꯆꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯑꯩ ꯈꯔ ꯇꯦꯟꯇꯛꯅ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯄꯨꯝꯅꯃꯛꯄꯨ ꯈꯣꯏꯔꯝꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯁꯤꯒꯤ ꯌꯥꯝꯅ ꯑꯩꯅ ꯏꯃꯥꯅ ꯄꯥꯕꯗ ꯇꯥꯖꯔꯝꯃꯤꯅꯤ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯡꯉꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯦꯄꯔꯁꯤ ꯏꯃꯥꯅ ꯏꯕꯤꯔꯤꯁꯤ 2000ꯗꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯍꯤ 15 ꯍꯦꯜꯂꯦꯀꯣ ꯑꯗꯨꯕꯨ still relevant ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯃꯥꯅ ꯍꯥꯞꯅꯤꯡꯕꯗꯣ ꯑꯗꯨꯝ ꯄꯥꯕꯤꯔꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯤꯅꯤꯠ 33 ꯆꯠꯂꯦ ꯍꯧꯖꯤꯛ ꯑꯩ ꯈꯔꯒ ꯑꯗꯨꯝ ꯑꯩ ꯄꯥꯖꯔꯒꯦ ꯑꯗꯨꯕꯨ ꯑꯩ ꯁꯦꯀꯦꯟ 2-3 ꯈꯛꯇꯪꯒꯤ ꯃꯇꯝ ꯑꯝꯇ ꯂꯧꯖꯒꯦꯀꯣ ꯍꯣꯏ ꯑꯗꯩꯗꯤ ꯉꯁꯥꯏ ꯏꯃꯥꯅ ꯄꯟꯕꯤꯈꯤꯕꯗ ꯑꯣꯀꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯐꯨꯜ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯋꯨꯃꯦꯟꯒꯤ ꯑꯦꯖꯨꯀꯦꯁꯟꯒꯤ ꯃꯇꯥꯡꯁꯤꯗ ꯏꯃꯥꯅ ꯏꯕꯤꯔꯤꯁꯦ 2000ꯗ ꯏꯕꯅꯤ ꯑꯗꯣ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯗꯗꯤ ꯇꯁꯦꯡꯅ ꯄꯦꯔꯦꯟꯁꯁꯤꯡꯅ ꯑꯗꯨꯝ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯗꯅ ꯑꯦꯖꯨꯀꯦꯁꯟ ꯑꯅꯤꯃꯛꯇ ꯄꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯎꯖꯔꯛꯏ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯍꯧꯔꯛꯄ ꯀꯥꯟꯗ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤ ꯈꯩꯗꯦꯝ ꯍꯣꯏꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯖꯦꯅꯦꯔꯦꯁꯟꯗꯨꯗꯗꯤ ꯅꯨꯄꯤꯅꯒ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯃꯇꯤꯟ ꯁꯤꯠꯂꯝꯃꯦ ꯍꯥꯏꯁꯦ ꯑꯗꯨ ꯀꯩꯗꯧꯕꯒꯤ ꯂꯥꯏꯔꯤꯛ ꯇꯝꯗꯣꯏꯅꯣ ꯂꯥꯏꯔꯤꯛ ꯇꯝꯃ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯃꯇꯝꯗꯨꯗ ꯃꯣꯏ ꯈꯜꯂꯤꯁꯦ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯀꯥꯟꯅꯔꯤꯁꯤ ꯑꯣꯟꯂꯤ ꯅꯨꯄꯥꯗ ꯆꯤꯊꯤ ꯏꯕꯒꯤꯅꯤ ꯀꯥꯏꯅ ꯋꯥꯈꯟꯗꯣ ꯃꯇꯝꯗꯨꯗ ꯌꯥꯝ ꯊꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯚꯤꯖꯟꯁꯤ
ꯑꯩꯈꯣꯏꯒꯤ founding woman writer ꯈꯥꯏꯗꯦꯝ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯃꯇꯝꯗꯨꯗꯗꯤ ꯃꯥꯁꯤꯅ educationꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯃꯥꯅ ꯌꯥꯝꯅ ꯆꯥꯎꯅ ꯎꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯥꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ educationꯗꯨꯗ ꯈꯣꯡꯗꯥꯔꯕꯅꯤꯅ ꯃꯄꯥꯟꯒꯤ ꯂꯥꯏꯔꯤꯛꯁꯨ ꯄꯥꯕ ꯑꯗꯨꯒ ꯃꯥ ꯃꯁꯥꯃꯛꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯍꯦꯟꯅ ꯍꯦꯟꯅ ꯄꯥꯔꯛꯄ ꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯕꯤꯔꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯨꯃꯦꯟ ꯁꯣꯁꯥꯏꯇꯤꯁꯤꯡꯁꯤꯗ empowerment ꯄꯤꯕꯤꯔꯝꯕ inspiration ꯄꯤꯕꯤꯔꯝꯃꯀꯥꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇꯤ ꯍꯟꯗꯛꯇ ꯑꯩꯈꯣꯏꯒꯤꯗꯨ ꯄꯩꯈꯥ ꯍꯥꯏꯗꯣꯛꯄꯗꯨ 10ꯀꯤꯔ 12ꯀꯤꯔ ꯑꯩ ꯑꯗꯨꯃꯗꯤ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯕꯔꯒꯤꯗꯨꯗ ꯁꯦꯌꯔ ꯇꯧꯔꯛꯄ ꯎꯕꯗ ꯅꯨꯄꯤ ꯉꯥꯛꯇꯅ ꯄꯣꯖꯤꯁꯟ ꯂꯧꯕ ꯑꯗꯨꯃꯁꯨ ꯎꯖꯩ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯀꯩꯅꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯂꯩꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯁꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅ ꯍꯦꯟꯅ ꯇꯝꯕꯒꯤ ꯃꯃꯤꯁꯤ ꯎꯔꯤ ꯑꯗꯨꯒ ꯏꯃꯥꯅꯁꯨ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯦꯂꯦꯟꯁꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨꯅꯤꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯄꯦꯄꯔꯁꯤꯅ ꯅꯨꯄꯤꯗ ꯐꯣꯀꯁ ꯇꯧꯖꯕꯒꯤ ꯅꯨꯄꯤꯒꯤꯗ ꯍꯥꯏꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟꯁꯤ ꯍꯦꯛꯇ ꯑꯩꯈꯣꯏ ꯃꯥ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯦ ꯑꯩ ꯃꯊꯛꯇ ꯑꯃꯨꯛ ꯆꯤꯡꯈꯠꯆꯔꯛꯑꯒꯦ ꯀꯩꯅꯣ ꯋꯥꯔꯜꯒꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯀꯔꯞꯁꯟ ꯌꯥꯎꯗꯅ ꯑꯗꯨꯝ ꯃꯥꯒꯤ ꯇꯦꯂꯦꯟ ꯃꯥꯒꯤ ꯃꯦꯔꯤꯠꯁꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯊꯕꯛ ꯐꯪꯉꯀꯥꯟꯗ ꯑꯗꯨꯝ ꯃꯐꯝ ꯋꯥꯔꯜꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯃꯆꯥꯁꯤꯡꯁꯦ ꯑꯗꯨꯝ ꯎꯕ ꯐꯪꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟ ꯂꯩꯕꯁꯦ ꯃꯁꯤ ꯇꯥꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯉꯁꯥꯏꯒꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯀꯔꯞꯁꯟꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯑꯗꯨꯕꯨ ꯈꯔꯗꯤ ꯍꯟꯊꯔꯛꯑꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯣ ꯁꯤ ꯏꯃꯥ ꯃꯈꯥ ꯃꯇꯥꯡꯗ ꯇꯥꯕꯤꯌꯨ ꯆꯪꯖꯔꯛꯑꯦꯀꯣ ꯃꯅꯤꯄꯨꯔꯁꯤꯗ ꯀꯔꯞꯁꯟ ꯍꯟꯊꯕꯗꯤ ꯍꯥꯏꯔꯨꯔꯅꯨ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯅ ꯂꯨꯍꯣꯡꯐꯝꯗ ꯅꯥꯀꯟꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯩꯀꯣ ꯏꯁꯩꯗꯨ ꯀꯨꯏꯅ ꯁꯛꯃꯟꯈ꯭ꯔꯅ ꯎꯄꯥꯏ ꯂꯩꯇꯅ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯑꯁ ꯃꯥꯏ ꯃꯆꯥꯗꯣ ꯊꯕꯛ ꯈꯜꯂꯦ ꯍꯥꯏ ꯅꯨꯄꯤꯁꯨ ꯌꯥꯝ ꯀꯟꯅ ꯊꯤꯔꯦ ꯍꯥꯏ ꯅꯨꯄꯥꯗꯣ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕ ꯏꯃꯨꯡ ꯑꯣꯏꯔꯝꯒꯅꯤ ꯏꯃꯨꯡꯒꯗꯨ ꯈꯪꯗꯦ ꯑꯩ ꯑꯗꯣ ꯒꯣꯔꯃꯦꯟꯗꯅꯦ ꯃꯌꯥꯝ ꯍꯪꯕꯤꯔꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗ ꯀꯅꯥꯅꯣ ꯀꯥꯏꯕ ꯑꯩ ꯈꯪꯗꯦꯀꯣ ꯋꯥꯔꯤꯅꯤ ꯄꯩꯁꯥ ꯌꯥꯝ ꯄꯤꯔꯀꯥꯟꯗ ꯊꯕꯛ ꯈꯜꯂꯦ ꯍꯥꯏꯌꯦꯕ ꯂꯥꯜꯂꯛꯁꯤꯗꯅꯤꯀꯣ ꯍꯥꯏꯁꯦ ꯑꯩꯅ ꯀꯩꯅꯣꯅꯦ ꯂꯥꯜꯂꯛꯁꯤꯗꯁꯨ ꯑꯗꯨꯝ ꯂꯧꯅꯔꯒ ꯑꯣꯔꯗꯔꯒꯁꯦ ꯑꯗꯨꯝ ꯊꯣꯛ ꯆꯥꯜꯂ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗꯤ ꯁꯤ ꯈꯛꯇꯪ ꯂꯩꯔꯝꯗ꯭ꯔꯕ ꯑꯗꯨꯗꯤ ꯀꯩꯒꯤꯅꯣꯗꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯕꯛꯁꯤꯗ ꯑꯩꯒꯤ ꯑꯣꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩ ꯂꯥꯏꯔꯤꯛꯁꯤ ꯄꯥꯒꯦ ꯇꯧꯕꯅꯤ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯅꯤ ꯑꯇꯣꯞꯄ ꯁꯤꯒ ꯀ꯭ꯋꯥꯂꯤꯇꯤ ꯀꯩꯅꯣꯁꯦ ꯏꯗꯨꯀꯦꯁꯟꯁꯤꯗ ꯅꯨꯄꯤꯒꯤ ꯊꯧꯗꯥꯡꯁꯦ ꯑꯇꯣꯞꯄ ꯑꯃꯁꯨ ꯄꯤꯔꯛꯏꯕ ꯑꯩꯉꯣꯟꯁꯤꯗ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯅ 2002ꯗ ꯑꯗꯣ ꯑꯩ ꯃꯊꯪ ꯇꯧꯖꯔꯒꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯩꯁꯥꯁꯦ ꯄꯤꯔꯒꯅꯦ ꯈꯜꯂꯕꯅꯤꯅꯅꯦ ꯄꯨꯂꯤꯁ ꯀꯔꯤ ꯃꯊꯧ ꯇꯧꯗ꯭ꯔꯁꯨꯅꯦ ꯁꯁꯄꯦꯟ ꯇꯔꯃꯤꯅꯦꯠ ꯀꯥꯁꯦ ꯁꯠ ꯁꯠ ꯇꯧꯊꯣꯛꯑꯒꯗꯤ ꯃꯣꯏꯁꯦ ꯃꯊꯧꯁꯦ ꯑꯗꯨꯝ ꯐꯖꯅ ꯇꯧꯗꯧꯅꯦꯕ ꯑꯗꯨ ꯇꯧ ꯉꯝꯗꯦꯕ ꯄꯩꯁꯥꯗꯨ ꯆꯥꯔꯨꯔꯕꯅꯤꯅ ꯀꯅꯥ ꯆꯥꯏꯅꯣ ꯈꯪꯗꯦ ꯑꯩ ꯎꯗꯦ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯔꯞꯁꯟꯁꯦ ꯃꯁꯦ ꯃꯌꯥꯝ ꯂꯩꯕꯥꯛꯁꯦ ꯑꯇꯩꯁꯨ ꯆꯠꯅꯩꯌꯦꯕ ꯑꯗꯨꯝ ꯀꯔꯞꯁꯟꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯗꯤ ꯍꯦꯛ ꯍꯦꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯡꯃ ꯑꯃꯈꯛ ꯑꯩꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯑꯩ ꯂꯤꯖꯒꯦꯀꯣ ꯑꯩ ꯌꯥꯍꯧ ꯌꯥꯝ ꯉꯜꯂꯦ ꯑꯩꯅ ꯁꯪꯒꯣꯝ ꯂꯧꯐꯝꯒꯤ ꯕ꯭ꯔꯥꯍ꯭ꯃꯣꯟ ꯑꯃꯒꯤ ꯏꯃꯨꯡꯗ ꯍꯦꯛ ꯉꯟꯇꯥ ꯆꯠꯂꯦ ꯑꯩ ꯃꯣꯏ ꯁꯪꯒꯣꯝꯗꯣ ꯍꯦꯛ ꯂꯣꯏꯕꯗ ꯑꯩ ꯂꯧꯍꯧꯒꯦꯅ ꯑꯗꯩꯗꯨꯗ ꯃꯝꯂꯤ ꯇꯧꯕꯗꯨꯗ ꯑꯩꯁꯦ ꯍꯤꯗꯥꯛ ꯌꯣꯟꯐꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯇꯨꯗ ꯆꯪꯉꯒ ꯑꯗꯨꯒꯤ ꯃꯈꯣꯡꯗꯨꯗ ꯎꯗꯨꯒꯤ ꯃꯈꯣꯡꯗꯣ ꯑꯩꯒꯁꯨ ꯑꯣꯄꯣꯖꯤꯠ ꯍꯥꯏꯔꯞ ꯑꯣꯏꯌꯦ ꯕꯦꯒ ꯑꯃ ꯈꯨꯜꯂꯦ ꯑꯩꯁꯦ ꯃꯅꯤ ꯕꯦꯒ ꯑꯗꯩꯗ ꯑꯩꯅ ꯁꯪꯒꯣꯝꯗꯨ ꯄꯨꯔꯒ ꯂꯥꯛꯄꯗ ꯏꯃꯥ ꯑꯁꯤꯕꯨ ꯄꯩꯁꯥ ꯕꯦꯒ ꯃꯥꯜꯂꯤꯗ ꯏꯁꯦꯒꯥꯏ ꯑꯗꯩꯗ ꯑꯩꯅ ꯃꯅꯤ ꯕꯦꯒꯇꯨ ꯈꯨꯜꯂꯕꯅꯤꯅ ꯕꯣꯡꯒꯗꯤ ꯌꯥꯎꯔꯝꯃꯔꯣꯏꯀꯣ ꯑꯩꯅ ꯑꯩꯁꯦ ꯍꯥꯡꯗꯣꯛꯑ ꯌꯦꯡꯕꯗ ꯑꯉꯥꯡ ꯑꯃꯒꯤ ꯄꯥꯟ ꯀꯥꯔꯗ ꯑꯙꯥꯔ ꯀꯥꯔꯗ ꯀꯩꯅꯣ ꯀꯩꯀꯥꯅꯣ ꯃꯥꯒꯤ ꯗꯣꯀꯨꯃꯦꯟ ꯌꯥꯎꯋꯦ ꯃꯥꯒꯤ ꯑꯔꯪꯕ ꯀꯩꯅꯣꯗꯨ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯅ ꯑꯗꯣ ꯃꯃꯤꯡꯗꯨꯁꯨ ꯊꯥꯔꯝꯃꯦ ꯑꯗꯒꯤ ꯃꯥꯒꯤ ꯕꯦꯒꯇꯨꯗ ꯃꯜꯂꯕ ꯂꯨꯄꯥ 200 ꯌꯥꯎꯔꯝꯃꯦꯕꯀꯣ ꯑꯗꯩ ꯑꯩꯅ ꯁꯤꯗꯤ ꯈꯕꯔꯗ ꯍꯥꯞꯄꯁꯨ ꯀꯣꯟꯅꯔꯣꯏ ꯑꯩꯅ ꯒꯥꯔꯤ ꯊꯧꯕ ꯉꯝꯃꯛꯇꯕꯅꯦ ꯑꯗꯨꯅ ꯑꯩ ꯃꯁꯤ ꯆꯤꯟꯕꯥꯎ ꯑꯣꯏꯅ ꯇꯧꯔꯒꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯁ꯭ꯋꯥꯏ ꯂꯥꯛꯏꯁꯦ ꯁ꯭ꯋꯥꯏꯒꯤ ꯀꯩꯁꯥꯝꯄꯥꯠꯇꯒꯤꯅ ꯀꯩꯅꯣ ꯂꯤꯇꯜ ꯐ꯭ꯂꯥꯋꯥꯔ ꯍꯣꯏ
ꯑꯩꯈꯣꯏꯒꯤ ꯏꯌꯥꯔꯄꯣꯔꯠ ꯐꯥꯎꯒꯤ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯦꯅ ꯑꯩꯁꯨ ꯚꯥꯞꯅ ꯁꯥꯔꯒ ꯁꯨꯝꯕꯁꯨ ꯌꯥꯝ ꯌꯥꯎꯈꯤꯕ ꯑꯗꯒꯤ ꯑꯩꯅ ꯃꯥꯏ ꯕꯦꯒꯁꯤ ꯊꯝꯖꯜꯂꯤ ꯄꯩꯁꯥꯗꯨꯁꯨ ꯊꯝꯖꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯥꯃꯆꯥꯁꯦ ꯀꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯥꯏ ꯀꯥꯔꯗ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯦ ꯃꯥꯏ ꯕꯦꯒꯇꯨꯗ ꯂꯣꯏ ꯌꯥꯎꯔꯦꯕ ꯑꯗꯩ ꯑꯩꯅ ꯑꯩꯈꯣꯏ ꯊꯪꯅꯕ ꯑꯉꯥꯡꯁꯤꯡꯁꯤ ꯁꯨꯝ ꯑꯩꯒ ꯈꯔ ꯇꯤꯟꯅꯩ ꯍꯥꯏ ꯅꯣꯏ ꯅꯃꯥꯟꯅꯕꯒꯅꯦ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨ ꯀꯧꯕ ꯌꯥꯎꯔꯗꯤꯅꯦ ꯅꯣꯏ ꯈꯔ ꯍꯥꯏꯌꯨ ꯕꯦꯒ ꯑꯃ ꯈꯨꯜꯂꯦꯍꯦ ꯄꯩꯁꯥꯁꯨ ꯌꯥꯎꯔꯝꯃꯦ ꯑꯗꯣ ꯅꯣꯏꯗꯗꯤ ꯄꯤꯕ ꯌꯥꯗꯦ ꯃꯤ ꯃꯄꯨꯗꯣ ꯑꯝꯇ ꯀꯧꯔꯛꯑꯣ ꯍꯥꯏꯕ ꯅꯨꯃꯤꯠ 11ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯉꯥꯡꯁꯤ ꯃꯅꯥꯀꯣꯡꯁꯤ ꯌꯧꯗꯅ ꯃꯥ ꯁꯥꯏꯀꯜ ꯑꯃ ꯇꯣꯡꯉ ꯂꯥꯛꯑꯦ ꯑꯩꯗꯤ ꯑꯩꯒꯤ ꯍꯣꯕꯤꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯀꯔꯤ ꯍꯥꯏꯅꯤ ꯒꯦꯠꯀꯤ ꯃꯄꯥꯟꯒꯁꯤꯗ ꯀꯩꯀꯩ ꯋꯥꯏꯔꯝꯒ ꯈꯔ ꯁꯤꯖꯩꯌꯦꯕ ꯑꯩꯁꯦ ꯑꯦꯛꯁꯔꯁꯥꯏꯖꯔ ꯑꯩ ꯍꯣꯕꯤꯔ ꯈꯪꯗ꯭ꯔꯦ ꯑꯗꯩꯗꯨꯗ ꯑꯉꯥꯡꯁꯦ ꯑꯩꯅ ꯍꯦꯛ ꯃꯥꯟꯕꯗꯣ ꯁꯥꯏꯀꯜ ꯑꯃ ꯊꯧꯔꯒ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯅꯅꯦ ꯃꯌꯥꯝ ꯀꯪꯇ꯭ꯔꯤ ꯈꯪꯉꯦꯕ ꯑꯗꯒꯤ ꯃꯥꯏ ꯃꯃꯤꯡꯗꯣ ꯑꯩꯅ ꯃꯥꯂꯥ ꯍꯥꯏꯅ ꯍꯪꯉꯦ ꯃꯥꯅꯤ ꯏꯇꯩꯃꯁꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯀꯧꯏ ꯑꯩꯁꯦ ꯃꯥꯅ ꯏꯇꯩꯃꯒ ꯀꯧꯏꯗꯨ ꯃꯣꯏ ꯃꯃꯥꯗꯣ ꯈꯔ ꯅꯍꯥ ꯑꯣꯏꯔꯝ ꯇꯥꯏ ꯑꯩꯅ ꯈꯟꯕꯗ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯥꯏ ꯑꯗꯩ ꯑꯩꯅ ꯍꯦ ꯅꯪ ꯕꯦꯒ ꯇꯥꯍꯧꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯧ ꯑꯩꯅ ꯃꯥꯒꯤ ꯀꯩꯅꯣ ꯅꯨꯄꯤ ꯁꯥꯏꯀꯜ ꯑꯃ ꯇꯣꯡꯉꯦ ꯃꯥꯁꯦ ꯑꯗꯒꯤ ꯅꯪ ꯂꯨꯄꯥ ꯀꯌꯥ ꯌꯥꯎꯏ ꯍꯥꯏꯌꯨ ꯍꯥꯏ 200 ꯌꯥꯎꯏ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯏ ꯑꯗꯨꯒꯗꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤꯅꯦꯕ ꯑꯉꯥꯡꯁꯦ ꯑꯗꯩꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯕꯦꯒꯁꯦ ꯄꯤꯔꯦ ꯅꯪꯒꯤ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯤꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯄꯥꯎ ꯆꯦꯜꯂꯤꯅꯤ ꯍꯥꯏꯅ ꯇꯧꯗꯦ ꯃꯥꯅ ꯑꯁ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕ꯭ꯔꯥ ꯊꯦꯡꯛ ꯌꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯃꯥꯏꯀꯗꯣ ꯉꯥꯛꯁꯪꯒ ꯉꯥꯡꯈꯠꯂꯛꯇꯅ ꯕꯦꯒꯇꯨ ꯂꯧꯈ꯭ꯔꯒ ꯀꯔꯤ ꯆꯥꯒꯗꯒꯦ ꯀ꯭ꯋꯥꯒ ꯍꯥꯕꯤꯕ꯭ꯔꯥ ꯀꯥꯏꯅ ꯇꯧꯔꯝꯃꯦꯕ ꯑꯩꯗ ꯃꯥꯏ ꯀꯩꯅꯣꯝ ꯈꯨꯜꯂ ꯄꯤꯔꯝꯅꯦ ꯑꯩꯅ ꯅꯣ ꯑꯗꯨꯗꯤ ꯑꯩ ꯀꯩꯝꯇ ꯇꯧꯖꯗꯦ ꯇꯧꯁꯨ ꯇꯧꯔꯣꯏ ꯅꯪꯒꯤꯗꯒꯤ ꯑꯩꯗꯤ ꯅꯪꯒꯤ ꯄꯣꯠꯁꯦ ꯅꯪꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯥꯏ ꯀꯥꯔꯗꯀ ꯌꯥꯎꯕꯁꯤꯗ ꯊꯤꯕꯅꯤ ꯅꯁꯥꯗꯨ ꯂꯥꯛꯑꯗꯤ ꯐꯔꯦꯅ ꯑꯩꯅ ꯈꯔ ꯏꯟꯇ꯭ꯔꯣꯒꯦꯁꯟꯕꯨꯗꯤ ꯇꯧꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯣꯏꯅ ꯁꯤ ꯑꯗꯨ ꯀꯧꯕ ꯂꯩꯕ꯭ꯔꯥ ꯑꯗꯥ ꯀꯧꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯍꯪꯕꯗ ꯃꯥ ꯀꯧꯕ ꯂꯩꯔꯝꯃꯦꯕ ꯑꯗꯨ ꯑꯣꯏꯗꯤ ꯃꯁꯤ ꯁꯦꯡꯉꯦꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯄꯤꯈꯤꯀꯣ ꯑꯗꯣ ꯑꯩꯅ ꯈꯜꯍꯧꯋꯦꯕ ꯃꯥꯏꯁꯦ ꯄꯩꯁꯥꯁꯨ ꯌꯥꯝ ꯌꯥꯎꯗꯦ ꯄꯨꯂꯤꯁꯁꯨ ꯑꯣꯏꯌꯦ ꯃꯥꯏꯁꯤꯕꯨ ꯄꯨꯂꯤꯁ ꯑꯣꯏꯅꯕ ꯄꯩꯁꯥ ꯄꯤꯖꯕꯗ ꯃꯌꯥꯡꯒꯁꯦ ꯄꯨꯀꯪ ꯀꯪꯉꯖꯥꯠꯂ ꯍꯥꯏꯅ ꯑꯩ ꯏꯇꯣꯝꯇ ꯋꯥꯍꯪꯁꯦ ꯍꯪꯉꯦꯕꯀꯣ ꯑꯉꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯗꯨꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯏꯔꯝꯗꯕ ꯌꯥꯏ ꯃꯦꯕꯤ ꯑꯣꯔ ꯅꯣꯠ ꯀꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤꯁꯦ ꯈꯤꯇꯪꯗꯤ ꯍꯪꯃꯜꯂꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯔꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯅꯦ ꯑꯆꯧꯕꯗꯨ ꯌꯧꯗ꯭ꯔꯒꯅꯦ ꯃꯈꯥꯗꯁꯨ ꯃꯥꯒ ꯈꯤꯇꯪꯒ ꯈꯪꯅꯔꯨꯕ ꯃꯤꯁꯤꯅ ꯂꯧꯕ ꯃꯥꯡꯈꯤꯕꯒꯁꯨ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯃꯥꯡꯕ ꯑꯗꯩ ꯑꯩꯈꯣꯏ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯒꯤꯐꯥꯎ ꯃꯥꯡꯈ꯭ꯔꯕꯅꯤ ꯑꯩ ꯍꯥꯏꯗꯣꯛꯑꯔꯣꯏ ꯃꯌꯥꯝꯗ ꯏꯀꯥꯏ ꯃꯅꯨꯡꯁꯤꯗꯅꯅꯦ ꯑꯩ ꯃꯇꯨꯡꯗ ꯃꯣꯏ ꯁꯝꯅꯖꯗꯦꯕ ꯑꯩꯅ ꯊꯣꯛꯄ ꯑꯩꯒꯤ ꯂꯤꯕꯂꯤꯍꯨꯗ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯁꯤꯟꯐꯝꯁꯤꯗꯅꯦ ꯑꯩ 35 ꯏꯌꯔꯁꯃꯨꯛꯅꯦꯕ ꯑꯩ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯁꯤꯟꯐꯝꯗ ꯄ꯭ꯔꯥꯏꯚꯦꯠꯀ ꯀꯩꯒ ꯂꯣꯏ ꯊꯥꯔꯒ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯩ ꯒꯣꯔꯃꯦꯟꯒꯤꯗꯤ ꯇꯧꯕ ꯐꯪꯈꯤꯗꯦꯕ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯝ ꯀꯣꯏꯁꯟ ꯍꯪꯉꯦꯌꯦ ꯑꯩꯕꯨ ꯀꯩꯒꯤꯅꯣ ꯃꯥꯅ ꯒꯣꯔꯃꯦꯟꯒꯤ ꯇꯧꯍꯧꯗ꯭ꯔꯤꯁꯦꯅ ꯑꯩꯅ ꯄꯩꯁꯥ ꯉꯥꯛꯇꯒꯤꯁꯨ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯐꯦꯃꯤꯂꯤ ꯃꯦꯟꯇꯦꯟ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕ ꯀꯩꯗꯧꯕꯁꯦ ꯑꯩꯅ ꯂꯣꯏꯅ ꯑꯅꯝꯕꯅ ꯇꯧꯕ ꯀꯩꯒꯤꯅꯣ ꯃꯄꯥꯗꯤ ꯀꯣꯂꯦꯖ ꯄꯨꯕꯅꯤꯅ ꯃꯇꯝ ꯂꯩꯈꯤꯗꯕ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯇꯣꯂꯣꯞꯁꯨ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯉꯥꯛꯇꯅꯤꯅ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩ ꯃꯤꯌꯥꯝꯅ ꯌꯥꯝ ꯀꯣꯏꯁꯟ ꯍꯪꯉꯦ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯊꯥꯏꯅꯗꯤ ꯍꯪꯗꯦ ꯍꯧꯖꯤꯛ ꯌꯥꯝ ꯍꯪꯕꯗꯣ ꯀꯩꯒꯤꯅꯣ ꯑꯩ ꯄꯦꯟꯁꯤꯟ ꯐꯪꯕ꯭ꯔꯥ ꯑꯩꯅ ꯍꯪꯕꯗ ꯑꯩꯅ ꯑꯩ ꯄꯦꯟꯁꯤꯟꯁꯨ ꯐꯪꯗꯦ ꯀꯣꯂꯣꯝꯁꯨ ꯐꯪꯗꯦꯅ ꯑꯗꯨꯝ ꯈꯨꯝꯃꯦ ꯐꯥꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛꯅꯁꯨ ꯑꯩꯅ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯂꯥꯛꯄꯅꯤ ꯑꯩ ꯐꯪꯉꯝꯗꯕꯗꯨꯅ ꯐꯪꯉꯝꯃꯒꯗꯤ ꯑꯩ ꯂꯥꯛꯑꯝꯗꯕꯁꯨ ꯌꯥꯏꯑꯅ ꯑꯥꯏ ꯑꯦꯝ ꯁꯣ ꯄ꯭ꯔꯥꯎꯗ ꯀꯣ ꯏꯁꯥꯅ ꯏꯁꯥꯁꯦ ꯆꯥꯎꯊꯣꯛꯆꯩꯌꯦꯕ ꯑꯦꯅꯤꯋꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯑꯗꯒꯤ ꯑꯩꯅ ꯃꯔꯛꯁꯤꯗ ꯑꯩꯅ ꯌꯥꯝ ꯎꯠꯅꯤꯡꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛꯅꯦ ꯃꯌꯥꯝꯗꯅꯦ ꯁꯤ ꯀꯩꯅꯣ 19 ꯀꯩꯅꯣꯗ 95 96ꯗꯒꯤꯅ ꯀꯣ 2000 ꯈꯔ ꯍꯦꯟꯕ ꯐꯥꯎꯗꯅꯦ ꯃꯩꯇꯩ ꯃꯌꯦꯛꯅ ꯂꯥꯍꯠꯇ꯭ꯔꯤꯉꯩ ꯃꯩꯇꯩ ꯃꯌꯦꯛ ꯆꯠꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯂꯥꯏꯔꯤꯛꯁꯦ ꯄꯨꯊꯣꯛꯑꯦꯕ ꯏꯁꯀꯣꯟꯗ ꯑꯩ ꯃꯥꯒꯤ ꯀꯅꯦꯛꯁꯟꯁꯤ ꯃꯨꯠꯈ꯭ꯔꯦ ꯑꯗꯨ ꯏꯃꯥꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯗꯨ ꯍꯦꯟ ꯔꯥꯏꯇꯤꯡ ꯕꯨꯛꯅꯦ ꯃꯗꯨ ꯐꯣꯡꯕꯒꯤꯗꯨ ꯀꯦꯅ ꯏꯃꯥꯅ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯃꯤꯅꯤꯠ ꯑꯃꯇꯪ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯋꯨꯃꯦꯟꯒꯤ ꯇꯣꯄꯤꯛꯁꯤ ꯑꯣꯏꯕꯅꯤꯅ ꯉꯁꯥꯏꯒꯤ ꯋꯨꯃꯦꯟꯁꯤꯅ ꯂꯥꯏꯔꯤꯛꯁꯦ ꯇꯧꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯃꯥꯅ ꯊꯕꯛꯁꯦ ꯐꯪꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ
dignity amada hingba haibadi dignity haise akoina hangagadi akoina kenoma chaningba dagi setningba dagi akoina kananomda kenoma katningba piningba leiba kansida akoi isana keno independent oina tauba ngambase masi aigidamaktadi yam dignified life nena khanjai akoina mingondagi tangaga mingondagi hangagadi masi satisfaction su phangdabdo aduna nupi ama oirakanda magi keno luhongaba matungda amuk akoigi biologically di nupina macha pokpasi oibanina nupisina macha poklakanda mana mai career si maintain tawrakpa kanda yamna mangonda physically amadi mentally wabase masi siti hujik su dum leinariko aduna new generation da koina urise hujikan sinamu nupisingse mayamgi problem haitareko marital problem adagi sigumbase ubada mayamse luhongningnaktaba yawbase masi aina dum thengnajai aduga luhongaba matungda moise macha pokningdaba adugumbase dum thengnajai ado masigi si amaina oiragadi akoigi human being gi kenose masa masu leihobasi masi watlakani haina khanjai adudaita nupa haitareko leader de mayamna mung nupisingsina macha poklaktabasi concern oibase masisu dum kana tawi adubu aina share tawjaningbadi ima amuk changbirae imagi si phajana setup tawraga ai amuk mathakta pukhatjarake aduna nupisingsida support phajana pibiragadi sigumba wakhanse laoidabani adubu hujikti unfortunately support si ima pukhatjarageko kaya leitabnina tabaksu tauba adagi imungsu puba machasu pokpa physically adagi mentally masi yamna wabasi masi aina share tawjabani aduna nupasingsina amuk maigi nupi si amuk keno mateng pangagana amuk akoigi society sina amuk asnupadu noknabida haitareko nupida kena tawre adu tawre aduna yamna sigumbasi adum hujik leiri haitare ima makatabi Punamaku amuhanna khoramjari ai ngakang mangure aduna sinida imana akhoike larik tu thabakse utpani larik tu piram larikhe aina handwriting book se part 1 2 3 4 bao phongrabaneba sise sora ka ko ka sina mathang oidoini ihana hambada iskonda ai oja oeba ihana hambada oiba nate aina school ahum suba school se college da oira kan na tolop se chupi pidraba ko adai aina nuaite na tawdai moi maharaja na chu swami nate swami maharaj nataba mayang guru haitare ko yamna kano oiba ahan oiba mana kauratana moigi special class e ai lohalle aina su college gi oja oining banina wana college tamu banido college ju amu asawa sangna lingkhat banina thuna lobirane na tawru banido adalai tu khanne ma mabjane ai je sum adagi di iskon chapasida moi pung 13 bau class ata leibangang wadra special class long wadra wang amani khatang hangi aina pung 13 da loi haubo oiragadi loibo oiragadi ai adum tawjage bhakti gi kaino su oire ai lai su khara ai ningjaba pami temple gumba da su lo harabani nai ai su oijabada swami maharaj na yamna aingonda yamna sanbi dana magi meeting se khara toin tawe khoise aduga special class to krishna gi maram da wari libe se mana namba akogi life se supply pibiyeba english ngakani ado aina english se kaya kai hena phabo oidabanina aigi kaino husband na haibadi monica hoi papa sina nungdanga se tiki hatana aina aigi sima atha ndo piramu aide heng wari lidoi ni kaina mana su ya mateng pai adage khoi pabung aigi hepok pabunga thomunamun lakpa akhoi Dr. Ushagi pabung anau angka tambibeda matam dugi kwai dagi mangona angka tamba phangagadi angka peloi badi lagi tre adumai tau na angka giwaja apa bani mana se madi kita ga patha adum loina bakhangba aduna mai manaka satlaga aina adum advice loraga aina iskongi special class madi mapung phana ai lojare sahi ahum mari se
BK1 BK2 ne nga ngakta ni ado moida manipuri iba haitaba Maharaj meeting tawbasida aina noma hudokse Maharaj sumain tawna handwriting book amtang leiragadi angangse maningomdagi hore soro ibase matum taraga sumai idodo sumai iraga ire sidi yararoi ai swamiji hekta apanba leitana as saroja nang harise am phai haidana sibakasida nami sigi lairiche mai kui tamnaba lairiche part 1 che hana tawi masina mu kai dawre akogi pa monica na pawung tombi agi no ja imphang college dagi oja na adum loina bani oja se pol science ni ado oja mafam sida sasare aina oja asmai sain tawdana ai handwriting book ama puthokpa pamjai ado Swami Maharaj na su yabire ado kamaina tawsige artwork ama disangba sigi artwork se oja tombi masamak na tawbirakpa artwork ni ko adagi hojik khojing jangbi oja tombi di yamna kanna leidi nahan lagi dabo oja tombi duna literature gi ani duna tombi ani oja tombi ani sina ibu sambirakpane habatara imphang college sa ado moina yam nungsina ai nang adu puthokpa du di am phaine ai taw Imagi connection se muk lepkre aduna ngasigi kenase magi connection se kitang nangaite Arif yengbiri yam nungai Arif na akoy nahamuki comment se adugidamakta sengtokpirakpagi thakachari Arif pu adubu masigi comment si imala aga oina pathoke aduga masi ain khanbada akoina akoigi akhang ahi amasu tanaraga masigi maramda akoi mtang khanamina kisi ado Arif na hairisi che mamangi life ta senugi matangda hankhibadu hizam angang halna ibiramba khamba thubi serengdasu adum yawi thubi loi thanaba khambagi yum laira sangdagi kauthokpagi matamda thuibina sijanabagi matangda senugi describe fajana tawi iseng sengba taigi hakchang thadoktri sorarengi macha atombini aduga illegal wife ki machani haibadu oigadaba mande maramdi ningthau macha amagi sibagi potloiba matamda khulnupigi macha oirabasu ningthem nupigi macha oirabasu chap manana potloi ningthau macha amagi ningthau macha amana manai oiba yade haina thengnajai haina ibirai Arifna the Arif thagachari Arifna masigi comment si follow up tawbirakpagi ado masigi topics te yam kanna akhoi myam se khangning ba oibanina akhoi oja ama tana jaraga masigi topic sida akhoi myam da henna professionally kano clarify tawnabagidamagta akhoi haijage adudi imagi si amuk ima langjanbire ado imagi do setup fajana tawbiro aduga yamuk pukhatjarage aduga akhoi gi si yamna tatpasi tawbanina akhoi loisanaba tawrase imai pukhatjarage ko ai hujik kadaya ura hujik di kona khanara sida adu yam serious oiraga wari taba hunade sidi kenoni hangbadi discussion di tawsi ado su ado masigi se aina akhoi khamba thoibigi senugi matangsi kona akhoi imana oiragasu natragana akhoina akhoigi committee members sing akhoi oja sing da tanarakanda oja amana khamba thoibigi expert oiba amana akhoi myamda amuk tapiragadi nungaini discussions aya ni ai khanjara ke
ai puthoknaba tawjage chai bungo natraga chai be matugi ningba thungnaba ai tawjage hujikidamaktadi aigi si karai urage kai si ta kok thokpado aduna ngasagi oja tumbi sida chalukana mana yam harauna ko saros nang yam phare ai amage haraga oja se oja ge ayek mandu so ojana lobidre kaimta hairaktre nang tawdu phare mangono harak thadora e ojana aduga aina sigi se maharajda ullakanda moina siba kasida print tawnaba harau maingidana manipurdaga namdre bakwa hujita oram budi tawram basya siba kasida tawraga nammakanda tha lawaga ahamda yelo na palamiko yelo ga amubaga na tawe aduga di tame kun litam lo tame Nirmalaba Saint Joseph adu da kaina tambidana iskon su tawre iskon na phongbanina aina paisa se school du na piraga iskon da payment se sum tawba paisa do moina loi puthopi banina aduga larik se mayai chansalakpada aina thamba se ai mayam da takchege ko jagaman adagi kano PCJN Christian literature adagi mo kari no school gisu mayam moi gi la e ko ai se ai lai gi hinge na khanjara kanda konna thangda ai lai se khangchi sigi bam yaure ai maram do haijara roi mayam punam pu khoram jari khoi manipur se thabak seng na tawba ya de aduna ai manaja de adum ai gi su ai gi aduma na tor problem se thoe ba khoi masin se aduna aina hajabade ai lai sida pin tawraga ai mi tabasu nuai tabasu tawjade khudingmakse mi amana tawgiba thabak sida appreciate tawbagi mahutta chingdhanaba hotnaba amasu akhoi laina amasu leyeba khoi laina khara lei akhoi manipur sida laina singse doctor aibam na yang thoktraga di masi phatrang haidi akhoi se angang ningba kaibasu helakani adagi akhoi na huji honari si karino acha wara pana karino kaina madate saga se ai padogi paba loire aduga Rabindranath Thakur gi phajagraba laire amasu phanlong chongthore ne bema wari kyano Rabindranath Thakur gi se aduna magi se kayam phajay si para kadoimne ai mathangda Rabindranath Thakur gi se ai noma nini humni bhaulongni aduga magi kano se translator sigi maming sibo ai haijaramge Abu Jam Ibo Pisak Luang haisna handu emeba sibu aigi yum sida ai sida saisida laibira meba ingonda piram borang wane aina kau thokraba ado ai Rabindranath Thakur gi nine na haraga asmana handu pachi chu yam phajai aduga loina na Rabindranath Thakur sidi Nobel Prize phangraba adugumba Bengal gi phauraba Tagore ni ko aduga mana Maharaj Kumari Nasmai habirami ai magi param takpada mana kano da magi Gitanjali sida Nobel Prize phange ko mase aduga magi wari masa amanasu Nobel Prize phangba yayeba mase mana he tharuba mahi marong thingse loina mapan chinta mapan chala mahi yanba oiba yam ibada yamna phaba adugumlaba mahapurusha amani haina ai thamjage aduna mana wari masa che kaya handoke na haibabune yamde changni bi kaina ka yawi ko sida aigi kano che adu ngasi se matam le di changni bi mamal naidraba khudol khunai gi se kheng lon thok ta bi anoba mangal asai bagi thamoi on pot masi ga se paningi ne aina saru polang aduga khumang choksin na ba choksin ba tum namut khiba khumang choksin ba tum namut khiba hai na mapan khakta ne ba hando mi se ado pragati sanghar hai mana magi kano sida masi ai mathangda ai miam dai pajarake Rabindranath Thakur gi khorjadegi thoklaga Imana Mother Teresa pani matangi thambadudi ama Mother Teresa su pa akhoi ai se maza lari pani yam handana adaina ai khanjari se akhoi gi Mother Teresa tu hana pabiro adugi matungda Rabindranath tu ya paibiro ya aduga mathang taurasi aduga akhoi program si pum 59 minutes sange akhoi gi Manipur gi imana ngasai gi comment hai ki bado akhoi na reflect tau gadabane akhoi Manipur si ta
ꯌꯥꯝꯅ ꯇꯦꯂꯦꯟꯠ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏ ꯇꯤꯝ ꯋꯔꯛꯁꯦ ꯌꯥꯝ ꯋꯥꯠꯂꯦꯀꯣ ꯇꯤꯝ ꯋꯔꯛꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯃꯤ ꯑꯅꯤ ꯇꯤꯟꯅꯕꯗ ꯌꯥꯝꯅ ꯑꯩꯈꯣꯏꯁꯤ ꯉꯝꯗꯕ ꯃꯁꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯎꯕꯤꯒꯅꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯃꯥꯏꯟꯗꯦꯠ ꯑꯣꯏꯔꯒ ꯑꯩꯅ ꯇꯧꯕꯁꯤꯅ ꯆꯨꯝꯃꯤ ꯑꯩꯅ ꯇꯧꯕꯁꯤꯅ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯗꯨꯅ ꯇꯤꯝ ꯋꯔꯛꯁꯤ ꯑꯩꯈꯣꯏꯁꯤ ꯈꯔ ꯄꯨꯋꯔ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ amana amaga comparisons ꯑꯩꯈꯣꯏꯁꯤ ꯈꯔ ꯇꯧꯒꯜꯂꯤ ꯃꯥꯅ ꯍꯦꯟꯈ꯭ꯔꯦ ꯃꯥꯅ ꯇꯥꯔꯦ ꯑꯩꯅ ꯆꯥꯎꯔꯦ ꯃꯥꯅ ꯄꯤꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯁꯤꯗ ꯈꯔ ꯐꯤꯌꯔ ꯑꯗꯒꯤ ꯑꯦꯡꯒꯔꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯂꯩꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯅ ꯌꯥꯝꯅ ꯍꯩꯖ ꯁꯤꯡꯖꯗꯅ ꯍꯥꯏꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯥꯃꯛꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯀꯣꯟꯐ꯭ꯂꯤꯛꯇ ꯆꯥꯎꯔꯛꯄꯅꯤꯅ ꯑꯦꯡꯒꯔ ꯐꯤꯌꯔꯁꯦ ꯇꯧꯔꯛꯄ ꯑꯦꯡꯒꯔꯒ ꯐꯤꯌꯔꯒꯁꯦ ꯂꯩꯔꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅ ꯆꯥꯎꯈꯠꯄꯁꯤ ꯈꯔ ꯀꯩꯅꯣ ꯆꯥꯎꯈꯠꯄ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯄꯩꯁꯥꯗ ꯅꯠꯇꯕ ꯍ꯭ꯌꯨꯃꯦꯟꯂꯤ इवॉल्व ओइबा स्पिरिचुअली इवॉल्व ओइबसिदा फियरसे अकीबगा असावबगसे सीसी लेरगदे अखोइसे चाखतपदा खरा वाबा दो मसी चाखलागदी अखोइना स्पिरिचुअली चाखलागदी ngसाइगी मथंग मथंग अतैसी एकदम पोप तारकदोइनेबा अदुना ngसाइगी इमाना पंबिखिबदा नुपीगी एजुकेशन अदगी अखोइ मसेन मतेंग पांगनाबदा वाटलक्पा अदगी मी अमना चाखलक्पा कांदा अदुम अखोइना हंबा कांदा मागी मी अदुम मांगोना मतेंग पांगपदी लाकनी अदुबु अखोइ मसेनसे मसीदा मतेंग पांगनाबसीदी खरा वाटप्रा हाइबसी वारी खुदिंगमक्ता अदुम चोंथोकनै अदुना अखोइ रिफ्लेक्ट तौरकांदा आइदी इंडिविजुअली लौरगदे अखोइसे यामना talented ओइबदो अदुना मसी अखोइ सोसाइटी सिदा अदुम ममी ताबसी matam amadadi soidana adum chawkhalakpa aduga akoi masen mateng pangnaba aduga fear ga anger ga se handharakpa oisanu haina aina khanjai adudi ima mathangda akoi mother teresa gi si pabinaba aduga ngasagi batoi bigi senu gi matang se masi amtang imana akoi oja singa tana biraga amtang ai kano university ki ojaibe masingna khamtobi kanana lawi haibada isa kumari ngarang nahanda ega wari sanai masu university ki professor ni ibema santi balaga isa kumari ga mayane pramga moy ohungi lairik maming iraga thame adu amtang imana tana biro aduga akoi zoom call amada tawraga akoina masigi matang siam nungai gani akoina su khangmengi aduga paba mayam tabi ba mayam sina akoina khamba thoi bi mana doina ma pabi banina mayam da interest ꯂꯩꯔꯛꯄꯁꯦ ꯃꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯅꯤ ꯑꯗꯨꯅ ꯏꯟꯇꯔꯦꯁꯁꯦ ꯂꯩꯔꯤꯉꯩꯁꯤꯗ ꯑꯗꯨꯝ ꯈꯪꯗꯕꯁꯤ ꯈꯪꯃꯤꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯣꯅꯥꯔꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯀꯔꯞꯁꯟꯒꯤ ꯃꯇꯥꯡꯗꯣ ꯃꯥꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯁ꯭ꯄꯤꯔꯤꯠ ꯂꯩꯇꯕꯁꯦ ꯃꯗꯨꯗ ꯌꯥꯝꯅ ꯑꯆꯨꯝꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯏꯕꯤꯔꯛꯏ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯇꯝꯐꯥꯗꯦꯕꯤ ꯌꯦꯡꯕꯤꯔꯤ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯏꯕꯤꯔꯛꯏ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤꯔꯥ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯑꯩꯒꯤ ꯑꯕꯨ ꯁꯨꯝ ꯀꯔꯤ ꯍꯥꯏꯅꯤ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯁꯣꯁꯦꯜꯒꯤ ꯃꯃꯤꯗꯣ ꯁꯣꯁꯦꯜ ꯂꯥꯏꯐꯁꯤꯗ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯊꯦꯡꯅꯔꯛꯄꯁꯨ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯣꯛꯆꯔꯛꯀꯦ ꯑꯩꯕꯨ ꯍꯧꯖꯤꯛ ꯂꯣꯠꯇꯅ ꯊꯝꯃꯨꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯃꯌꯥꯝꯅꯕꯨ ꯈꯤꯇꯪ ꯀꯥꯟꯅꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯆꯥꯎꯈꯠꯀꯅꯤꯅ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯌꯨꯅꯤꯇꯤ ꯂꯩꯇꯕꯅꯤꯅ ꯃꯤꯅ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯁꯦꯡꯉꯦꯀꯣ ꯀꯩꯒꯤꯅꯣꯅ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯨꯕ ꯑꯩ ꯄꯣꯂꯤꯇꯤꯀꯦꯜꯂꯤꯗꯤ ꯑꯩ ꯍꯥꯏꯖꯔꯣꯀꯣ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯨꯕ ꯑꯩꯈꯣꯏ ꯇꯤꯟꯕ꯭ꯔꯥ ꯇꯤꯟꯗꯕ꯭ꯔꯥ ꯇꯤꯜꯂꯦ ꯕꯨꯙꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖ ꯁꯥꯏꯟ ꯇꯧꯔꯦ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯅꯤꯇꯤꯁꯦ ꯐꯖꯅ ꯂꯩꯔꯝꯕ ꯇꯥꯔꯕ ꯒꯣꯔꯃꯦꯟꯁꯦ ꯌꯥꯝ ꯀꯥꯏꯌꯦꯕꯀꯣ ꯃꯃꯥꯡ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯄꯤ ꯑꯥꯔ ꯀꯥꯁꯦ ꯂꯩꯌꯦꯕꯀꯣ ꯂꯩꯕꯁꯦ ꯀꯔꯤꯒꯤꯅꯣ ꯌꯨꯅꯤꯇꯤ ꯂꯩꯇꯦꯕ ꯑꯃꯅ ꯑꯃꯨꯛ ꯑꯣꯏꯅꯤ ꯑꯃꯅ ꯑꯃꯨꯛ ꯀꯨꯝꯊꯔꯒ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯁꯨ ꯇꯧꯔꯤꯗꯨꯗꯤ ꯅꯤꯡꯊꯧ ꯑꯃꯃꯨꯛ ꯁꯦꯝꯅꯤ ꯅꯤꯡꯊꯧ ꯁꯦꯝꯕ ꯆꯟꯗ꯭ꯔꯀꯤꯇꯤꯕꯨ ꯆꯍꯤ 2ꯗ ꯉꯥꯏꯔꯤꯉꯩ ꯃꯇꯝꯗ ꯅꯔꯁꯤꯡꯍꯗ ꯊꯥꯡꯒꯠꯂꯝꯃꯤꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯕꯅꯤ ꯐꯣꯡꯅ ꯃꯇꯝꯗꯨꯗ ꯅꯣꯕꯤꯟ ꯁꯤꯡꯍ ꯅꯨꯄꯥ ꯑꯃꯅꯅꯦ ꯕꯤꯅꯥꯝꯆꯟꯗ꯭ꯔ ꯈꯣꯏꯔꯝꯃꯤꯉꯩꯗ ꯃꯥꯁꯦ ꯊꯥꯡꯅ ꯌꯥꯟꯊꯩꯑꯕ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯁꯦ ꯀꯜꯂꯒꯦꯅ ꯅꯔꯁꯤꯡꯍ ꯒꯝꯚꯤꯔ ꯁꯤꯡꯍ ꯃꯆꯤꯟ ꯃꯅꯥꯎꯁꯤꯅ ꯎꯗ꯭ꯋꯥ ꯇꯧꯔꯒ ꯂꯥꯃꯤ ꯈꯣꯝꯃꯒ ꯑꯋꯥ ꯇꯛꯊꯣꯛꯏꯕꯅꯦꯕ ꯑꯋꯥ ꯇꯛꯊꯣꯛꯑꯀꯥꯟꯗ ꯃꯌꯥꯝꯅ ꯈꯤꯇꯪ ꯀ꯭ꯔꯦꯗꯤꯠꯁꯦ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯒꯝꯚꯤꯔ ꯁꯤꯡꯍꯒ ꯅꯔꯁꯤꯡꯍꯒ ꯁꯦꯟꯅꯔꯅ ꯈꯤꯇꯪ ꯃꯅꯥꯎꯅꯤꯅ ꯀꯟꯕ ꯍꯦꯟꯕꯒꯤ ꯄꯕ꯭ꯂꯤꯛꯅ
मासे ओइहनिंगबा अमदि तौगियबा अदुबु याब्रो मानसु यादे गमीसिंगा निथोओय गमीसिंगा सिना लेगिद्रबा मतमदा कनो नरसिंगना निथोओयबसु मतमदुदा यादे मोगी लायलोंगी मतुंगिना माय मसान पासंदा कितिसे निथोओयदुइनी सुमाइन तौदना लाको मतमसिदा बिनामजन खोइरमिङेदा नरसिंगा चे थांग हाइदरे थांग हाइदरिसे अखोई यूनिटी लेरिब्रा लेतब्रा हाइबसे मयाम ताबीबना बिचार तौबिरो करिगिनोइना हाइबदा गंभीर सिंहना निथौ ओइरकांदा नरसिंहना दंडबोत तौरिङेदा थांग हाइदरिसे करिगिनो निथौ कुबम मुन्नबगिदमक्ता नत्रने अदुगा मचानुपासे नरसिंहनदिने मासे सिहौद्रेबा मा थांग हाइबनिना माना माई मपाम्बोमदुना ngakthokpaneba mana dandabo tawringeja mapambomche kaino haidarakpaduda mangakta mainneba adu madi mangaktika ahodreba aduna khudakta yengana nobi changningbada pithoka nupado nobin habra kana nom haibane ai subject to correction ai haiba kaino oidre aduna mana mai masanupase atopana landara moiningdana sandrakiti mayamana bokpase sahi ani de ngairiba matamdo kaisa khage ma leibra ina hanganda aka chara thairameba ada who is the kaino culprit adu akhoi loin khangedana history du I matamda aduna aduki mathang lakpa matam sita manipur sita thangai sengna ne phamje amata kuina paiba ngamdeba yangsamba mayam sina tawba aduna hujiti akhoi puna makse loina ware dana aduna achumba siga leiramaba ngasagi aina mamangda panjagi pedu anira haijara roi mayam loin khangbiri ba ngaktani sigumba siga leibidraba unity se mana oigarga sune akhoi mayam support tausi mana tawraga sune magi dum tawbase mangje khutna lam phanga abane ba khoise mang khutna lam phanga ba mayam se huji khawa dum amaga amuksidani amamuksidane akhoi tabada yam nuaite ba ko khoi mase tawri se aduna di yangna banadi khurong chaba lowridra se aina haijaningi akhoi toksi mase atang tumin leinaraga ne discipline se kaidagino pharurasi karaida lotlaga leino aduga akhoi punama nuksina se haibasi akhoi sikna ingna untang pan bangamna ba haibase ai mayamda punama pukramjari duna akoina akiba ga asawba ga se masi thadoga di akoi se miyoi ba ma oina hena chapkhalakani do masi akoina asawba natraga akiba se lakpa kanda ke tang awareness se lengina si haraga ngasi gi program asi lo sinjarage mathangi Saturday da imana akoi gi manipuri meitelon da translate tawba Mother Teresa gi maramda akoi da mayam da share tawbigani akoi matang sida kurumjari mathangi da soitan unna minas kurumjari ma busu punama pukramjari